ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝ ꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯑꯃꯗ ꯊꯥꯗꯣꯏ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗꯒꯤ ꯃꯩꯔꯥꯕ ꯀꯧꯕ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯅ ꯊꯥꯗꯣꯏꯕꯨ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯃꯩꯔꯥꯕ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯣꯏꯖꯔꯕꯁꯨ ꯃꯁꯥꯗ ꯅꯥꯄꯟ ꯌꯥꯎꯗꯅ ꯏꯆꯝ ꯆꯝꯊꯣꯛꯅ ꯂꯩꯕ ꯃꯤꯗꯥ ꯑꯃꯅꯤ꯫ ꯃꯥꯅ ꯊꯥꯗꯣꯏꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥꯁꯨ ꯊꯥꯗꯣꯏꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯏꯅꯗꯤ ꯃꯩꯔꯥꯕꯒꯤ ꯅꯨꯡꯁꯤꯕꯗꯨꯕꯨ ꯌꯥꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯊꯥꯗꯣꯏꯗꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗꯒꯤ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯂꯣꯌꯥ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯄꯠꯇꯠꯈꯩ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯃꯩꯔꯥꯕ ꯊꯣꯡꯒꯥꯜꯗ ꯅꯥꯄꯤ ꯁꯣꯡꯖꯤꯜꯂꯤꯕꯗꯨ ꯁꯦꯡꯗꯣꯛꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯤ ꯑꯃꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯗꯨꯅ "ꯃꯩꯔꯥꯉꯝꯕꯧ! ꯍꯣ ꯏꯃꯥꯒꯤ ꯃꯩꯔꯥꯉꯝꯕ! ꯍꯥꯏ ꯇꯥꯗ꯭ꯔꯅꯦ? ꯏꯃꯥꯒꯤ ꯑꯗꯨ ꯃꯤꯡꯗꯣ ꯀꯧꯔꯛꯀꯅꯣꯃꯤ, ꯑꯩ ꯄꯥꯝꯗꯦꯕ꯫ ꯃꯩꯔꯥꯕ ꯑꯗꯨꯝ ꯀꯧ, ꯑꯗꯨ ꯃꯤꯡꯅꯦꯅ ꯏꯁꯥꯡꯗꯅ ꯑꯗꯨꯝꯅ ꯄꯥꯝꯖꯈꯤꯗ꯭ꯔꯦ꯫ ꯀꯔꯤꯅꯣ ꯊꯑꯣꯏꯅ ꯀꯧꯔꯤꯅꯤ, ꯃꯤ ꯈ꯭ꯋꯥꯏꯅ ꯀꯧꯅꯗꯕ ꯃꯤꯡꯁꯦ ꯑꯩꯅ ꯊꯑꯣꯏꯅ ꯏꯆꯥꯗ ꯊꯣꯜꯂꯤꯕ꯫ ꯑꯣ ꯉꯝꯕꯗꯨ ꯂꯧꯊꯣꯛꯂꯒꯅꯦ ꯃꯩꯔꯥꯕꯗꯪ ꯀꯧꯕ ꯍꯩꯅꯗꯦꯕ ꯑꯩ, ꯃꯩꯔꯥꯉꯝꯕ ꯑꯩ꯫ ꯅꯪꯅ ꯍꯩꯅꯗ꯭ꯔꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯀꯧꯅꯤ꯫ ꯀꯧꯔꯣ, ꯏꯃꯥꯅ ꯑꯗꯨꯝ ꯀꯧꯔꯣ꯫ ꯏꯃꯥꯅ ꯀꯧꯔꯨꯁꯤꯅꯦ ꯃꯤꯌꯥꯝꯅꯗꯤ ꯑꯩꯒꯤ ꯃꯤꯡꯁꯦ ꯃꯩꯔꯥꯕꯅ ꯑꯗꯨꯝ ꯀꯧꯅꯗꯧ ꯂꯩꯔꯦ꯫ ꯑꯗꯣ ꯏꯃꯥꯅ ꯑꯩ ꯀꯧꯕꯕꯨ ꯀꯩ ꯍꯥꯏꯒꯦ? ꯑꯩꯅꯦ ꯃꯈꯥꯔꯣꯝꯒꯤ ꯅꯪ ꯈꯨꯔꯥ ꯆꯥꯎꯕꯗꯣ ꯌꯥꯝ ꯀꯟꯅ ꯅꯥꯔꯦ ꯍꯥꯏꯗꯅ ꯄꯥꯎ ꯇꯥꯏ꯫ ꯏꯃꯥ ꯑꯝꯇ ꯆꯠꯇꯨꯅ ꯍꯪꯂꯨꯒꯦ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯆꯥꯛꯇꯤ ꯊꯣꯡꯉꯝꯃꯕꯣ? ꯊꯣꯡꯗꯦ, ꯅꯪꯅ ꯈꯔ ꯊꯣꯡꯉꯣ ꯉꯁꯤꯗꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯨꯒꯦ? ꯀꯥꯡꯁꯣꯏ ꯍꯦꯛ ꯊꯣꯡꯖꯜꯂꯣ, ꯉꯔꯥꯡꯒꯤꯅꯦ ꯉꯥꯔꯦ ꯂꯩꯕꯅꯤ ꯑꯗꯨꯒ ꯆꯥꯅꯕ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯩꯔꯥꯕꯒꯤ ꯃꯇꯥꯎ ꯊꯣꯝꯕꯒ ꯇꯣꯟꯗꯥꯡꯒꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯝꯕꯅ "ꯊꯕꯛ ꯌꯥꯝ ꯐꯩꯀꯣ, ꯑꯩꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯏꯕꯨꯡꯉꯣ." ꯇꯣꯟꯗꯥꯡ "ꯏꯁ, ꯉꯁꯤ ꯅꯣꯡꯃꯈꯛ ꯅꯥꯄꯤ ꯐꯥꯜꯂꯒ ꯊꯕꯛ ꯐꯕ ꯌꯥꯝ ꯁꯥꯔꯅꯨ ꯏꯕꯨꯡꯉꯣ꯫ ꯏꯕꯨꯡꯉꯣ ꯑꯩꯁꯦ ꯅꯪꯒꯨꯝꯕ ꯀꯇꯟ ꯅꯠꯇꯦꯅꯦ, ꯀꯇꯜꯂꯥꯕ." ꯇꯣꯟꯗꯥꯡ "ꯏꯁ, ꯑꯩꯕꯨ ꯀꯇꯜꯂꯥꯕ ꯀꯥꯏꯅ, ꯑꯩꯃꯨꯛ ꯐꯕꯅꯦ ꯃꯔꯝ ꯃꯣꯛꯄꯗꯤ ꯂꯩꯔꯝꯃꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ." ꯊꯣꯝꯕꯅ "ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯈꯔ ꯃꯥꯜꯂꯤꯉꯩꯅꯦ ꯑꯗꯨꯋꯥꯏꯗ ꯂꯦꯞꯍꯧꯔꯣ." ꯊꯣꯝꯕꯅ "ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯆꯤꯟꯊꯤꯕ, ꯑꯣꯏꯗꯕ ꯉꯥꯡꯃꯟꯗꯅ ꯅꯆꯤꯟꯗꯣ ꯅꯣꯡꯃꯒꯤ ꯁꯨꯝ ꯇꯨꯝꯊꯣꯔꯛꯏ꯫ ꯑꯩꯒꯤꯁꯤꯅ ꯇꯨꯝꯕꯁꯤꯗꯅꯦ ꯂꯩꯁꯥꯕꯤ ꯃꯌꯥꯝꯁꯤꯅ ꯑꯩ ꯎꯕꯗ ꯉꯥꯎꯅꯔꯤꯁꯦ." ꯅꯪ ꯎꯕꯗ ꯉꯥꯎꯅꯕ ꯅꯠꯇꯦ, ꯅꯪ ꯎꯕꯗꯅꯦ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯀꯥꯏ ꯆꯦꯟꯅꯕ꯫ ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯅꯪꯅ ꯏꯀꯠꯂꯛꯇꯅ ꯑꯩ ꯁꯤꯙꯔꯤꯗꯣ ꯑꯩ ꯅꯋꯥ ꯂꯧꯕꯤꯗꯦ." ꯃꯦꯝꯃ ꯃꯆꯥꯁꯤꯡꯒꯤ ꯃꯇꯧꯗꯨ ꯅꯣꯛꯆꯩ꯫ ꯇꯣꯟꯗꯥꯡ ꯃꯦꯝꯃꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯏꯃꯥꯁꯨ ꯑꯝꯇ ꯍꯥꯏꯌꯨꯅꯦ, ꯑꯩꯒꯤ ꯁꯛꯁꯦ ꯐꯖꯗ꯭ꯔꯕꯕ? ꯏꯃꯥ ꯑꯝꯇ ꯍꯥꯏꯌꯨꯅꯦ, ꯐꯖꯗ꯭ꯔꯗꯤ?" ꯐꯖꯩ, ꯌꯥꯝ ꯐꯖꯩ." ꯇꯣꯟꯗꯥꯡ ꯊꯣꯡꯕꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯇꯥꯔꯦꯗꯅ ꯏꯃꯥꯅ ꯑꯩꯁꯦ? ꯅꯪ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯅ ꯍꯥꯏꯖꯤꯜꯂꯒ ꯍꯔꯥꯎꯗꯅꯁꯨ ꯇꯧꯔꯤ꯫ ꯑꯩ ꯐꯖꯩ ꯍꯥꯏꯕꯗ ꯃꯊꯪ ꯃꯣꯏ ꯆꯥꯛꯈꯨꯝ ꯌꯥꯎꯅꯔꯦ, ꯀꯥꯅꯝ ꯅꯝꯃꯤ ꯁ꯭ꯋꯥꯏꯁꯦ꯫ ꯍꯣꯏ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯆꯥꯛꯆꯗꯤꯌꯦ, ꯁꯛꯇꯥꯁꯤꯒ꯫ ꯈꯪꯖꯔꯤꯕꯨ, ꯅꯪꯅ ꯏꯀꯠꯂꯛꯄꯁꯤꯗꯤ ꯀꯔꯤꯗ ꯍꯪꯉꯨꯔꯅꯤ? ꯅꯣꯏ ꯑꯅꯤ ꯁꯤꯟꯅꯕ ꯃꯔꯩꯗ ꯇꯧꯅ ꯂꯩ, ꯏꯆꯥꯎ ꯆꯥꯎꯈꯩ ꯅꯨꯄꯤ ꯊꯤ ꯌꯥꯔ ꯀꯥꯟꯁꯤꯗ." ꯇꯣꯟꯗꯥꯡꯅ "ꯑꯗꯨꯅꯦ ꯑꯩꯁꯦ, ꯃꯁꯤ ꯊꯣꯡꯕ ꯍꯥꯏꯕꯁꯤꯅ ꯍꯦꯛ ꯍꯧꯔꯛꯀꯅꯤꯕ." ꯑꯁꯤ ꯍꯥꯏꯅ ꯇꯣꯟꯗꯥꯡ ꯃꯦꯝꯃꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯑꯗꯨ ꯏꯃꯥꯕꯨ ꯀꯥꯏ ꯆꯠꯇꯨꯅ ꯑꯌꯨꯛꯁꯤꯗ? ꯅꯪ ꯈꯨꯔꯥ ꯆꯥꯎꯕꯗꯣ ꯈꯪꯕ ꯅꯠꯇ꯭ꯔꯣ? ꯃꯣꯏꯗ ꯑꯅꯥꯕ ꯍꯪꯂꯨꯒꯦ." ꯇꯣꯟꯗꯥꯡꯅ "ꯈꯨꯔꯥ ꯆꯥꯎꯕ ꯍꯥꯏꯗꯤ? ꯑꯣ ꯈꯪꯉꯦ, ꯃꯁꯛ ꯐꯖꯕꯤ ꯇꯝꯅꯥꯒꯤ ꯃꯄꯥꯗꯣ." ꯍꯣꯏ, ꯇꯝꯅꯥꯒꯤ ꯃꯄꯥꯗꯣ ꯅꯥꯔꯦ, ꯑꯗꯣ ꯑꯃꯨꯛꯇ ꯑꯅꯥꯕ ꯍꯪꯂꯨꯒꯦ ꯇꯧꯕꯅꯤ." ꯑꯩꯈꯣꯏ ꯏꯀꯨꯕꯣꯛ ꯅꯥꯔꯦꯕ? ꯑꯗꯨꯛ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯗꯤ ꯑꯩꯁꯨ ꯂꯥꯛꯀꯦ." "ꯍꯩ ꯇꯣꯟꯗꯥꯡ, ꯋꯥꯊꯤ ꯉꯥꯡꯅꯨ, ꯇꯥꯅꯤꯡꯗꯦꯀꯣ. ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯇꯥꯎ ꯃꯩꯔꯥꯉꯝꯕꯒꯅꯦ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯝꯃꯨ." "ꯑꯁ ꯏꯃꯥ, ꯑꯩ ꯆꯥꯛ ꯊꯣꯡꯕ ꯍꯩꯇꯦꯍꯦ." ꯊꯣꯝꯕꯅ "ꯃꯥꯗꯤ ꯆꯥꯛ ꯊꯣꯡꯕ ꯍꯩꯇꯕꯅꯤ, ꯆꯥꯕ ꯈꯛꯇꯅꯤ ꯃꯥꯅ ꯍꯩꯔꯤꯁꯦ. ꯆꯥꯕꯗꯤ ꯑꯃꯨꯛꯇꯣꯏꯕ ꯁꯣꯔꯒ ꯍꯣꯟꯗꯈꯩ ꯆꯥꯕꯅꯤ. ꯅꯣꯡꯃ ꯆꯥꯕꯗ ꯆꯣꯞꯄꯒꯤꯅꯦ ꯆꯥꯛ ꯐꯨꯜꯂꯒ ꯁꯤꯕꯨ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯁꯤ ꯃꯤꯁꯦ." "ꯍꯥꯏꯔꯤꯕ ꯅꯪꯗꯤ ꯅꯪꯗꯤ ꯆꯥꯛ ꯊꯣꯡꯕ ꯌꯥꯝ ꯍꯩꯕꯅꯤꯅ ꯀꯨꯏꯅ ꯈꯣꯡꯗꯦ, ꯃꯤꯅ ꯋꯥꯔꯤ ꯁꯥꯕꯗ ꯌꯥꯔꯣꯏꯕ, ꯌꯥꯎꯔꯗꯅ." ꯃꯩꯔꯥꯕꯅ "ꯑꯁ ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯤ ꯅꯣꯏꯅꯤ. ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯥꯛꯈꯨꯝ ꯆꯪꯉꯝꯃꯨꯁꯨ, ꯍꯋꯥꯏ ꯊꯔꯥꯛ ꯃꯀꯨ ꯈꯣꯛꯑꯝꯃꯨ.
ꯑꯩꯁꯨꯅꯦ ꯏꯔꯨꯖꯔ ꯆꯪꯉꯒꯦ ꯏꯃꯥ ꯅꯪꯁꯨ ꯑꯅꯥꯕ ꯍꯪꯕ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯆꯠꯄꯤꯔꯨꯔꯣ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯃ ꯆꯠꯈꯤ ꯇꯣꯟꯗꯥꯡꯅ ꯑꯗꯨꯗꯤ ꯏꯇꯥꯎ ꯃꯩꯔꯥꯉꯝꯕ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝꯗ ꯂꯩꯔꯝꯃꯒꯦ ꯑꯁ ꯑꯗꯨ ꯏꯃꯨꯡꯗꯨ ꯀꯧꯔꯛꯀꯅꯨ ꯍꯩꯅꯗꯦꯕ ꯃꯗꯣ ꯑꯩꯒꯤ ꯑꯁꯥꯎꯕ ꯃꯤꯡꯅꯤ ꯃꯩꯔꯥꯉꯝꯕ ꯀꯧꯕꯕꯨ ꯀꯩꯗꯧꯒꯦ ꯐꯖꯩ ꯀꯩꯅꯣ ꯑꯗꯩꯗꯤ ꯈꯨꯄꯥꯛ ꯂꯥꯛꯑꯅꯤ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯃꯩꯔꯥꯕ ꯊꯣꯝꯕ ꯑꯃꯗꯤ ꯇꯣꯟꯗꯥꯡ ꯑꯗꯨ ꯂꯝꯕꯤꯗ ꯅꯣꯛꯈꯦꯗꯨꯅ ꯆꯠꯂꯤ ꯃꯈꯣꯏꯅ ꯁꯨꯝ ꯆꯠꯄꯗ ꯊꯥꯗꯣꯏꯅ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕ ꯂꯣꯌꯥꯒ ꯄꯥꯠ ꯃꯄꯥꯜ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤꯕꯗꯨ ꯎꯔꯝꯃꯤ ꯇꯣꯟꯗꯥꯡꯅ ꯏꯇꯥꯎ ꯊꯥꯗꯣꯏ ꯁꯦꯡꯉꯨꯇꯣ ꯑꯥꯗ ꯃꯥꯒꯤ ꯂꯥꯏꯔ ꯃꯆꯥ ꯈꯝꯕꯁꯤꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯆꯤꯛꯊꯅꯗꯨꯅ ꯂꯩꯔꯤ ꯃꯩꯔꯥꯕ ꯃꯥꯁꯨ ꯎꯔꯤ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯈꯝꯕꯟꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯗꯤ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯣꯌꯥꯒ ꯅꯨꯡꯁꯤꯅꯖꯔꯕꯁꯨ ꯂꯧꯕꯗꯤꯅ ꯂꯧꯒꯅꯤ ꯊꯥꯗꯣꯏꯗꯤ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯩꯒꯤꯅꯦ ꯑꯩ ꯈꯛꯇꯒꯤ ꯊꯣꯝꯕꯅ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗ ꯂꯩ ꯍꯌꯦꯡ ꯊꯥꯗꯣꯏꯅ ꯃꯥꯒꯤ ꯂꯣꯌꯥ ꯍꯥꯏꯕꯁꯤ ꯂꯨꯍꯣꯡꯈ꯭ꯔꯀꯥꯟꯗꯅꯦ ꯏꯅꯦ ꯁꯈꯤꯒꯤ ꯌꯨ ꯌꯣꯟꯐꯝꯗꯅꯦ ꯇꯥꯔꯒꯦꯛ ꯂꯩꯔꯣ ꯅꯪꯗꯤ ꯇꯣꯟꯗꯥꯡꯅ ꯑꯗꯨꯕꯨꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯀꯩꯅꯣ ꯀꯥꯟꯅꯗꯦ ꯃꯥꯒꯤ ꯂꯣꯌꯥꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯥꯟꯅꯔꯒ ꯏꯁꯤꯡꯁꯤꯗ ꯀꯥꯎꯊꯈ꯭ꯔꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯪꯒꯤ ꯊꯥꯗꯣꯏꯁꯦ ꯂꯣꯌꯥꯅ ꯁꯣꯏꯗꯅ ꯂꯧꯈ꯭ꯔꯅꯤ ꯃꯕꯥꯅꯤ ꯊꯨꯡꯅꯈ꯭ꯔꯅꯤ ꯊꯣꯝꯕꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯂꯣꯌꯥ ꯍꯥꯠꯄꯒꯤ ꯃꯔꯥꯜꯗ ꯈꯨꯟꯖꯥꯁꯤꯡꯅ ꯈꯨꯜꯗꯒꯤ ꯇꯥꯟꯊꯣꯛꯑꯕ ꯇꯣꯟꯗꯥꯡꯅ ꯑꯗꯨꯅꯕꯨ ꯐꯔꯦꯗ ꯑꯩꯗꯤ ꯑꯩꯈꯣꯏ ꯈꯨꯜꯁꯤꯒ ꯂꯩꯅꯤꯡꯗ꯭ꯔꯦ ꯊꯣꯝꯕꯅ ꯀꯔꯤꯒꯤ ꯍꯣꯏꯁꯦ ꯂꯝꯕꯤꯗ ꯉꯥꯛꯇꯪ ꯊꯣꯛꯄꯥꯎ ꯌꯥꯗ꯭ꯔꯦ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯅ ꯇꯥꯇꯣꯟꯗꯥꯡꯅ ꯀꯣꯛꯀ ꯉꯥꯎꯏ ꯑꯩꯁꯦ ꯃꯣꯏꯅ ꯀꯧꯔꯛꯄ ꯈꯨꯝꯕꯗ ꯈꯗꯥꯡꯒꯁꯦ ꯂꯣꯏ ꯁꯣꯛꯊꯔꯕꯅꯤ ꯑꯩꯅ ꯇꯟꯗꯅ ꯈꯨꯝꯗ꯭ꯔꯦꯗꯅ ꯍꯦꯟꯅꯗꯣ ꯃꯣꯏꯅ ꯀꯧꯁꯤꯜꯂꯛꯏ ꯀꯔꯤ ꯅꯨꯡꯒꯤ ꯁꯛ ꯐꯖꯔꯨꯕꯅꯣꯗꯣ ꯑꯩ ꯈꯜꯂꯕꯅꯤ ꯑꯩ ꯌꯨꯝꯗꯒꯤꯅꯦ ꯃꯄꯥꯟ ꯊꯣꯛꯅꯤꯡꯗ꯭ꯔꯕꯅꯤ ꯑꯁꯦꯡꯕ ꯃꯩꯔꯥꯕꯅ ꯑꯁ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯏꯇꯥꯎꯇꯣꯟꯗ ꯇꯥꯅꯤꯡꯉꯣꯏ ꯅꯪꯗꯤ ꯀꯜꯂꯛꯄ꯭ꯔꯣ ꯅꯨꯄꯤꯅ ꯄꯥꯝꯕꯤꯗꯕꯣ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯟꯗꯥꯡ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯅ ꯉꯥꯎꯅꯕ ꯅꯨꯄꯥ ꯁꯥꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯂꯤꯔꯤ ꯁꯣꯝꯗ ꯊꯥꯗꯣꯏ ꯂꯣꯌꯥꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ ꯇꯥꯂꯣꯌꯥ ꯇꯥꯂꯣꯌꯥꯒꯤ ꯁꯦꯜꯗꯣ ꯁꯤꯗ ꯂꯩꯔꯤ ꯊꯥꯗꯣꯏ ꯅꯪꯒꯤ ꯂꯃꯟꯁꯦ ꯑꯩꯅ ꯁꯤꯡꯕ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯇꯧꯕꯤꯕꯁꯦ ꯍꯦꯟꯃꯟꯈ꯭ꯔꯦ ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯇꯥꯂꯣꯌꯥꯅ ꯃꯇꯤꯛ ꯆꯥ ꯃꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤꯁꯨ ꯃꯥꯏ ꯑꯣꯏꯗꯣꯏꯅꯤ ꯁꯦꯜꯁꯦ ꯀꯣꯛ ꯂꯧꯁꯤꯜꯂꯨꯁꯦ ꯑꯗꯣ ꯀꯔꯤ ꯈꯨꯜꯗꯅꯣ ꯇꯥꯂꯣꯌꯥꯅ ꯏꯁꯩ ꯇꯝꯕ ꯆꯠꯅꯤ ꯍꯥꯏꯔꯤꯗꯨꯕꯣ ꯃꯈꯥ ꯈꯨꯜꯗꯅꯤ ꯌꯥꯝ ꯐꯥꯎꯕ ꯃꯃꯤꯡ ꯆꯠꯄ ꯑꯣꯖꯥꯅꯤ ꯃꯥꯒꯤ ꯃꯈꯥꯗ ꯏꯁꯩ ꯇꯝꯂꯕ ꯃꯤ ꯀꯌꯥ ꯑꯃ ꯑꯐꯥꯎꯕ ꯁꯩꯁꯛꯄ ꯑꯣꯏꯅꯈ꯭ꯔꯕꯅꯤ ꯑꯩꯁꯨ ꯑꯣꯖꯥꯗꯨꯗ ꯏꯁꯩ ꯇꯝꯂꯕꯗꯤ ꯁꯣꯏꯗꯅ ꯑꯐꯥꯎꯕ ꯁꯩꯁꯛꯄ ꯑꯃ ꯑꯣꯏꯅꯤ ꯈꯜꯂꯤ ꯍꯌꯦꯡꯋꯥꯏ ꯃꯤꯌꯥꯝꯅ ꯈꯪꯅꯕ ꯁꯩꯁꯛꯄ ꯑꯃ ꯑꯣꯏꯔꯒ ꯑꯩꯕꯨꯗꯤ ꯃꯤꯔꯥꯏꯕꯤꯅꯨꯀꯣ ꯁꯤꯕꯨ ꯋꯥꯅꯤꯅ ꯑꯩꯅ ꯅꯪ ꯃꯤꯔꯥꯏꯕ ꯍꯥꯏꯗꯨꯗꯤ ꯑꯣꯏꯗ꯭ꯔ ꯋꯥꯅꯤ ꯏꯕꯦꯝꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯉꯁꯥꯏꯈꯩ ꯃꯈꯣꯏꯅ ꯋꯥꯔꯤ ꯇꯧꯔꯤꯕꯗꯨ ꯁꯪꯂꯤꯕ ꯊꯣꯏꯅꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯆꯤꯜꯂꯨꯛꯅꯕꯗꯣ ꯂꯣꯏꯁꯤꯜꯂꯣ ꯊꯦꯡꯖꯤꯜꯂꯛꯂꯦ ꯃꯇꯝꯁꯦ ꯊꯥꯗꯣꯏꯅ ꯇꯥꯂꯣꯌꯥ ꯑꯩ ꯆꯠꯂꯒꯦ ꯏꯇꯥ ꯊꯣꯏꯅꯨꯁꯦ ꯋꯥꯔꯝꯂꯅꯤ ꯑꯩ ꯉꯥꯏꯕꯗ ꯍꯣꯏ ꯆꯠꯂꯣ ꯑꯁꯨꯝꯅ ꯊꯥꯗꯣꯏ ꯑꯃꯗꯤ ꯊꯣꯏꯅꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯩꯔꯥꯕꯒꯤ ꯃꯇꯥꯎ ꯇꯣꯟꯗꯥꯡꯅ ꯊꯥꯗꯣꯏꯕꯨ ꯀꯧꯔꯛꯂꯝꯃꯤ ꯊꯥꯗꯣꯏ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯊꯥꯗꯣꯏ ꯈꯨꯝꯗꯦ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯆꯠꯂꯤ ꯇꯣꯟꯗꯥꯡ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯊꯥꯗꯣꯏ ꯅꯪ ꯊꯃꯣꯏ ꯌꯥꯝ ꯀꯟꯃꯜꯂꯤꯀꯣ ꯁꯣꯝꯗ ꯑꯩꯈꯣꯏ ꯏꯇꯥꯎ ꯃꯩꯔꯥꯕꯅ ꯋꯥꯔꯤꯁꯦ ꯅꯪꯗꯤ ꯀꯩꯝꯇ ꯎꯕꯤꯗꯦꯕ ꯊꯣꯏꯅꯨꯅ ꯀꯩꯗꯧꯕꯒꯤ ꯋꯥꯔꯤꯅꯣ ꯋꯥꯔꯨꯔꯅꯨ ꯋꯥꯔꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯔꯔꯣꯏꯌꯦ ꯑꯩꯈꯣꯏ ꯇꯥꯗꯤ ꯃꯄꯨ ꯄꯥꯟꯈ꯭ꯔꯦ ꯇꯣꯟꯗꯥꯡꯅ ꯀꯩꯀꯥꯟꯗꯒꯤ ꯅꯪꯒꯤ ꯂꯥꯏꯔ ꯃꯆꯥ ꯈꯝꯕꯗꯨꯒ ꯅꯨꯡꯁꯤꯅꯔꯒ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯅꯥ ꯈꯨꯟꯕ ꯑꯩꯈꯣꯏ ꯏꯇꯥꯎ ꯅꯣꯡꯕꯥꯟꯒꯤ ꯇꯥꯂꯣꯏ ꯑꯣꯏꯖꯧꯅꯦ ꯍꯌꯦꯡꯋꯥꯏ ꯅꯀꯨꯠ ꯇꯥꯕ ꯆꯥꯗꯣꯏꯅꯤꯅꯦ ꯄꯪꯒꯅꯨꯀꯣ ꯅꯪ ꯊꯣꯏꯅꯨꯅ ꯍꯣꯏ ꯑꯩꯈꯣꯏ ꯏꯇꯥꯗꯤ ꯂꯥꯏꯔ ꯃꯆꯥ ꯈꯝꯕꯒꯤꯗꯃꯛ ꯂꯦꯞꯈ꯭ꯔꯦ ꯅꯈꯣꯏꯒꯤ ꯁꯦꯜ ꯄꯥꯏꯕ ꯅꯣꯡꯕꯥꯟꯗꯣ ꯄꯥꯝꯖꯗꯦ ꯂꯥꯏꯔꯖꯔꯕꯁꯨ ꯇꯥꯂꯣꯌꯥꯗꯣ ꯊꯃꯣꯏ ꯁꯦꯡꯕ ꯍꯣꯠꯅꯕ ꯀꯟꯕ ꯃꯤꯅꯤ ꯅꯣꯏꯒꯨꯝꯕ ꯁꯣꯔꯣꯛ ꯂꯝꯖꯥꯎꯗ ꯀꯣꯏꯆꯥ ꯆꯥꯔꯒ ꯂꯩꯕ ꯃꯤ ꯅꯠꯇꯤꯌꯦ ꯇꯣꯟꯗꯥꯡꯅ ꯍꯦꯔꯥ ꯊꯣꯏꯅꯨ ꯅꯪꯁꯨ ꯑꯗꯨꯝꯅꯗꯤ ꯍꯦꯛꯇ ꯍꯥꯏꯅꯨ ꯑꯩꯈꯣꯏꯅ ꯁꯣꯔꯣꯛ ꯂꯝꯖꯥꯎꯗ ꯆꯥꯔꯤꯁꯦ ꯌꯥꯝ ꯆꯥꯅꯤꯡꯅ ꯆꯥꯕ ꯅꯠꯇꯦ ꯃꯔꯝ ꯂꯩꯕꯒꯤꯅꯤ ꯑꯗꯨ ꯇꯣꯟꯗꯥꯡ ꯅꯣꯏ ꯇꯥ ꯃꯩꯔꯥꯕꯅ ꯑꯩꯈꯣꯏ ꯇꯥ ꯅꯨꯡꯁꯤ ꯍꯥꯏꯔꯤꯗꯨꯕꯨ ꯑꯩꯈꯣꯏ ꯇꯥꯒꯤꯗꯃꯛ ꯁꯤꯕ ꯉꯝꯖꯒꯗ꯭ꯔꯣ ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯛ ꯊꯣꯏꯅꯨꯅ ꯃꯩꯔꯥꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥ ꯃꯩꯔꯥꯕ ꯅꯪꯕꯨ ꯑꯩꯈꯣꯏ ꯇꯥꯒꯤꯗꯃꯛ ꯁꯤꯕ ꯉꯝꯒꯗ꯭ꯔꯣ ꯊꯣꯏꯅꯨ ꯑꯩꯗꯤ ꯊꯥꯗꯣꯏꯒꯤꯗꯃꯛ ꯁꯤꯒꯗꯧ ꯃꯩꯔꯥꯕ ꯅꯠꯇꯦ ꯑꯩꯗꯤ ꯊꯥꯗꯣꯏꯒꯤꯗꯃꯛ ꯍꯤꯡꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯃꯤ ꯑꯣꯏꯅ ꯏꯅꯗꯨꯅ ꯄꯤꯀꯨꯞ ꯑꯃꯇ ꯊꯥꯗꯣꯛꯇꯅ ꯊꯥꯗꯣꯏꯕꯨ ꯁꯦꯟꯅꯒꯗꯧ ꯃꯩꯔꯥꯕꯅꯤ ꯊꯥꯗꯣꯏ
ꯃꯩꯔꯥꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯇꯥ ꯊꯣꯏꯅꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁ ꯌꯥꯔꯦꯗ ꯅꯪ ꯋꯥꯊꯤ ꯌꯥꯝ ꯉꯥꯡꯉꯤ ꯌꯥꯔꯦ ꯂꯥꯎ ꯆꯠꯂꯁꯤ ꯂꯥꯛꯑꯣꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯔꯥꯕꯗ ꯐꯩꯔꯞ ꯌꯦꯡꯗꯨꯅ 이카이 ꯈꯪꯗꯕ ꯍꯥꯏꯁꯤ니 ꯃꯄꯨꯟꯁꯤꯒꯤ 이카이 ꯈꯪꯗꯅ ꯑꯗꯨꯝ ꯂꯩꯔꯗꯧꯅꯤ ꯊꯥꯗꯣꯏ ꯅꯪꯅ ꯑꯩꯕꯨ 이카이 ꯈꯪꯗꯕ ꯃꯣꯏꯅ ꯎꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯅꯪꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯅꯪꯗꯤ ꯈꯪꯂꯝꯂꯣꯏ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯂꯛꯈꯤꯅꯤ ꯊꯥꯗꯣꯏ ꯃꯩꯔꯥꯕꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗ ꯃꯇꯥ ꯊꯣꯏꯅꯨꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡꯗꯨ ꯆꯤꯡꯗꯨꯅ ꯒꯝ ꯒꯝ ꯆꯠꯈꯤ ꯇꯣꯟꯗꯥꯡꯅ ꯍꯦꯃ ꯁꯥꯎꯕ ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯋꯥꯏꯈꯩ ꯆꯠꯈ꯭ꯔꯦꯅꯦ ꯏꯇꯥꯎ ꯃꯩꯔꯥꯕ ꯑꯩꯗꯤ ꯊꯥꯗꯣꯏꯅ ꯅꯪ ꯅꯨꯡꯁꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯗ꯭ꯔꯦꯕꯣ ꯃꯥꯅ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯑꯩꯅꯗꯤ ꯃꯥ ꯅꯨꯡꯁꯤꯔꯤꯁꯤꯗꯤ ꯍꯣꯏꯗ ꯅꯪꯅ ꯃꯥꯗ ꯑꯗꯨꯝ ꯅꯨꯡꯁꯤꯔꯒ ꯂꯣꯏꯔꯦ ꯍꯌꯦꯡ ꯊꯥꯗꯣꯏ ꯂꯨꯍꯣꯡꯈ꯭ꯔꯁꯨ ꯑꯩꯅꯗꯤ ꯃꯥ ꯅꯨꯡꯁꯤꯔꯤꯁꯤꯗꯤꯅ ꯂꯝꯕꯤꯗ ꯉꯥꯎꯔꯒ ꯍꯦꯛ ꯆꯠꯂꯣ ꯑꯗꯨꯅ ꯄꯛꯆꯔꯅꯤ ꯅꯪꯗꯤ ꯁꯣꯝꯗ ꯊꯥꯗꯣꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ ꯃꯄꯥ ꯄꯤꯁꯛꯅ ꯌꯦꯡꯒꯣꯟ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯎꯕꯗ ꯊꯥꯗꯣꯏꯅ ꯄꯥꯕꯥ ꯀꯩꯗꯧꯔꯒꯦ ꯌꯦꯡꯒꯣꯟꯗꯨꯗ ꯑꯃꯨꯛ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕ ꯑꯩꯈꯣꯏꯒꯤ ꯌꯦꯔꯨꯝ ꯃꯁꯤꯡ ꯋꯥꯠꯂꯝꯃꯤꯅꯦ ꯑꯃ ꯑꯅꯤꯇꯪꯒ ꯋꯥꯠꯄ ꯅꯠꯇꯦ 10ꯃꯨꯛꯅꯤꯅ ꯋꯥꯠꯂꯝꯃꯤꯁꯦ ꯄꯥꯕꯥ ꯑꯩꯅ 마다 삐ꯛ꯭ꯔꯦ 마 하이부 그나 파문데 레이버 마드로 하이세 아스 바바 마 하이디 마도 오 에이 ꯈꯪꯉꯦ 이막 누빠데 삐ꯛ꯭ꯔꯦ 시나드로 ꯅꯪ 나닝리부도 야이 삐유 이사나 이막 누빠도 마사 파닝드나 예롱가 삐리디나 야야야 이빠니 아스 바바시디 아시 하이니 가이나 이문데 센신기 비삭 마사데 옌두나 하이마 이가라 말레 예름도 뻔히 빠묵크레다 호이다 이막 누빠도 삐부부 삐졌어 ꯑꯩꯒꯤ 이사는 삐시나봐 이막 누빠시다 삐ꯗꯣꯏꯒꯤꯗ ꯇꯧꯖꯗꯦ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯃꯨꯠꯄ ꯁꯣꯏꯔꯣꯏ ꯃꯥꯅ ꯏꯃꯥꯛ ꯅꯨꯄꯥꯗ ꯍꯣꯟꯅꯗ ꯄꯤꯕꯗ ꯍꯣꯏꯗ ꯃꯨꯠꯂꯒꯅ ꯏꯃꯥꯛ ꯅꯨꯄꯥ ꯍꯣꯏꯗꯒꯤ ꯑꯃꯨꯛ ꯂꯧꯔ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯗꯣꯏ ꯁꯪꯒꯣꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯤꯁꯥꯀꯣꯟ ꯑꯗꯨꯗ ꯐꯤ ꯁꯥꯔꯤ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯅꯨ ꯂꯥꯛꯇꯨꯅ ꯍꯣꯏ ꯏꯕꯦꯝꯃ ꯊꯕꯛ ꯐꯕꯤꯌꯦ ꯏꯁꯤꯡ ꯁꯣꯛꯂꯨꯔꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯉꯁꯤꯗꯤ ꯅꯪ ꯑꯣꯏꯅ ꯍꯧꯕ ꯂꯥꯛꯏꯅꯦ ꯑꯩꯗꯤ ꯐꯤ ꯁꯥꯔꯤꯉꯩ ꯃꯇꯝꯁꯦ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗ꯭ꯔꯤ ꯈꯪꯉꯣꯏ ꯅꯪꯗꯤ ꯅꯪ ꯑꯃ ꯊꯕꯛ ꯌꯥꯝ ꯐꯃꯟꯈ꯭ꯔꯦ ꯑꯩꯅ ꯊꯕꯛ ꯐꯗ꯭ꯔꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯇꯥꯂꯣꯌꯥꯕꯨ ꯏꯁꯩ ꯇꯝꯍꯟꯗꯣꯏꯅꯣ ꯑꯗꯨꯕꯨꯗꯤ ꯁꯨꯝꯕ ꯇꯥꯂꯣꯌꯥꯅ ꯃꯇꯤꯛ ꯆꯥꯃꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯅꯪꯁꯨ ꯍꯌꯦꯡꯋꯥꯏ ꯅꯨꯡꯉꯥꯏꯗꯣꯏꯅꯤꯅ ꯑꯗꯨꯅꯤ ꯑꯗꯣ ꯊꯕꯛ ꯐꯕꯤ ꯏꯕꯦꯝꯃ ꯏꯁꯤꯡ ꯍꯥꯟꯅ ꯁꯣꯛꯂꯨꯔꯁꯤ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯃꯨꯛ ꯍꯜꯂꯛꯑꯒꯅꯦ ꯅꯪꯒꯤ ꯐꯤꯗꯣ ꯅꯅꯤꯡ ꯇꯦꯛꯈꯩ ꯁꯥꯔꯣ ꯍꯣꯏ ꯆꯠꯂꯁꯤ ꯗꯣꯏꯗꯤ ꯁꯣꯝꯗꯅ ꯃꯩꯔꯥꯕ ꯃꯇꯥꯎ ꯑꯅꯤꯒ ꯂꯣꯏꯅꯅ ꯊꯥꯗꯣꯏꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯃꯤ ꯃꯩꯔꯥꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯊꯥꯗꯣꯏꯗꯣ ꯉꯁꯤꯗꯤ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯇ꯭ꯔꯤ ꯀꯩꯗꯧꯔꯖꯥꯠꯅꯣ ꯅꯍꯥꯟꯈꯩꯗꯤ ꯁꯤꯒꯤ ꯃꯇꯝꯁꯦ ꯍꯦꯛ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯅꯤ ꯊꯣꯝꯕꯅ ꯊꯣꯛꯂꯛꯀꯅꯤ ꯀꯩꯗꯧꯔꯒꯦ ꯉꯥꯏꯕꯗ ꯀꯜꯂꯣ ꯑꯗꯨꯝ ꯊꯣꯛꯂꯛꯇꯧ ꯂꯩꯔꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯆꯤꯟꯁꯤꯗ ꯊꯥꯗꯣꯏ ꯇꯧ ꯂꯩꯕ ꯂꯩꯇ꯭ꯔꯗꯤ ꯀꯩꯅꯣ ꯁꯣꯟ ꯇꯥꯕꯅꯤ ꯃꯍꯥꯛꯇꯕꯨ ꯂꯥꯏꯅꯤꯡ ꯎꯖꯔꯤꯕꯅꯤ ꯑꯩꯗꯤ ꯑꯣꯏꯅꯤ ꯑꯃꯗꯨꯅ ꯅꯪ ꯎꯕ ꯌꯥꯗꯦ ꯈꯨ ꯀꯥꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯊꯥꯗꯣꯏꯗꯨ ꯃꯇꯥ ꯊꯣꯏꯅꯨꯒ ꯁꯅꯥꯕꯨꯟ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯂꯝꯃꯤ ꯃꯈꯣꯏ ꯂꯥꯛꯄ ꯎꯕꯗ ꯇꯣꯟꯗꯥꯡꯅ ꯃꯇꯥꯎ ꯃꯩꯔꯥꯕꯒꯤ ꯂꯦꯡꯖꯨꯝꯗ ꯊꯥꯗꯨꯅ ꯇꯨꯗꯣ ꯊꯣꯛꯂꯦꯗꯣ ꯅꯪꯒꯤ ꯊꯥꯗꯣꯏ ꯍꯥꯏꯕꯤꯗꯣ ꯍꯥ ꯀꯥꯏ ꯂꯥꯛꯑꯣ ꯃꯇꯨꯡ ꯏꯟꯅꯔꯨꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯅ ꯃꯩꯔꯥꯕ ꯊꯣꯝꯕ ꯑꯃꯗꯤ ꯇꯣꯟꯗꯥꯡ ꯑꯗꯨ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯇꯨꯅ ꯊꯥꯗꯣꯏꯒꯤ ꯇꯨꯡꯗ ꯁꯨꯝ ꯏꯟꯅꯩ ꯊꯥꯗꯣꯏ ꯃꯩꯔꯥꯕ ꯎꯕꯗ ꯁꯨꯛꯂꯞ ꯇꯧꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯏ ꯃꯩꯔꯥꯕ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟ ꯊꯥꯗꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯩ ꯊꯣꯝꯕ ꯃꯇꯥꯎꯒꯤ ꯃꯇꯧꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯃꯁꯤ ꯅꯨꯄꯥꯁꯤꯅ ꯉꯁꯥꯏꯒꯩꯗꯤ ꯊꯥꯗꯣꯏꯅ ꯁꯣꯔꯣꯛꯂꯣꯝꯗꯒꯤ ꯁꯣꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯥꯗꯣꯏ ꯊꯣꯛꯂꯀꯥꯟꯁꯤꯗꯅ ꯁꯟ ꯑꯅꯥꯕ ꯇꯦꯊꯕꯗꯧꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯀꯅꯥꯄꯣꯠꯇꯦ ꯑꯩꯅ ꯍꯦꯛꯇ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯒꯦ ꯊꯥꯗꯣꯏ ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯤ ꯅꯪ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯗꯣ ꯌꯥꯝ ꯊꯦꯡꯏꯅ ꯊꯥꯗꯣꯏ ꯈꯨꯝꯗꯤ ꯇꯨꯃꯤꯟꯅ ꯂꯩ ꯊꯣꯝꯕꯅ ꯈꯨꯝꯃꯛꯇꯦꯅꯦ ꯆꯣꯞꯄꯤ ꯑꯔꯦꯝꯕꯒꯤ ꯍꯪꯖꯔꯨꯔꯦ ꯑꯩꯁꯨꯅꯦ ꯃꯁꯤꯒꯤ ꯃꯩꯔꯥꯕ ꯍꯥꯏꯁꯤꯒ ꯄꯨꯜꯂꯕꯅꯤꯅ ꯊꯥꯗꯣꯏꯁꯤꯅ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯁꯤꯔꯝꯃꯔꯣꯏ ꯇꯧꯔꯤꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯔꯝꯃꯔꯣꯏꯕ ꯇꯣꯟꯗꯥꯡ ꯀꯩꯅꯣ ꯊꯥꯗꯣꯏ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯗꯨꯕꯣ ꯃꯤ ꯅꯪꯒꯤꯁꯤ ꯈꯨꯝꯕ ꯌꯥꯗ꯭ꯔꯣ ꯀꯩꯅꯣ ꯅꯪꯕꯨ ꯅꯅꯥꯒ ꯄꯪꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯅꯪ ꯁꯣꯔꯃꯅꯝ ꯅꯝꯊꯤꯕꯒꯤ ꯋꯥ ꯉꯥꯡꯕ ꯇꯜꯂꯤꯔꯣ ꯊꯣꯏꯅꯨꯅ ꯇꯥꯇꯣꯟꯗꯥꯡ ꯅꯪꯒꯤꯁꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯍꯧꯅꯨꯍꯦ ꯅꯪ ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯍꯥꯏꯒꯦꯔꯥ ꯍꯥꯏꯔꯣꯏꯒꯦꯔꯥ ꯃꯗꯨꯕꯨ ꯋꯥꯅꯤꯅ ꯃꯇꯩ ꯆꯥꯗꯕ ꯊꯥꯗꯣꯏ ꯇꯞꯅ ꯇꯣꯟꯗꯥꯡ ꯑꯃꯗꯤ ꯊꯣꯝꯕꯗꯣꯟ ꯁꯤꯜꯂꯛꯇꯨꯅ ꯃꯩꯔꯥꯕꯗ ꯍꯥꯏꯐꯦꯠ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯇꯥꯊꯣꯝꯕ ꯇꯥꯇꯣꯟꯗꯥꯡ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯇꯨꯡ ꯀꯣꯏꯅ ꯏꯟꯅꯕꯁꯦ ꯇꯧꯕꯤꯒꯅꯨ ꯑꯩ ꯍꯩꯅꯗꯦ ꯍꯥꯏꯅ
ꯅꯣꯏꯒꯤ ꯅꯃꯥꯟꯅꯕꯁꯤꯗ ꯈꯔ ꯍꯥꯏꯕꯤꯌꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯩꯀꯥꯏꯒꯤ ꯃꯤꯡꯅ ꯎꯈ꯭ꯔꯒ ꯑꯩꯕꯨ ꯐꯖꯅ ꯍꯥꯏꯅꯈꯤꯔꯣꯏ ꯑꯩ ꯂꯩꯀꯥꯏꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯖꯩ ꯉꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅꯅꯦ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯕꯤꯔꯛꯀꯅꯨ ꯑꯁꯤ ꯍꯥꯏꯅ ꯆꯠꯈꯤ ꯊꯥꯗꯣꯏꯅ ꯍꯥꯏꯔꯝꯂꯤ ꯋꯥꯗꯨ ꯊꯋꯥ ꯁꯥꯗꯅ ꯑꯗꯨꯃꯛ ꯊꯥꯗꯣꯏꯒꯤ ꯇꯨꯡꯗ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯇꯨꯃꯤꯟꯅ ꯏꯟꯅꯩ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯌꯧꯔꯛꯂꯝꯃꯤ ꯊꯥꯗꯣꯏ ꯃꯆꯤꯟ ꯑꯗꯨ ꯄꯩꯊꯣꯛꯇꯨꯅ ꯊꯣꯏꯅꯨꯗ ꯑꯣꯟꯁꯤꯜꯂꯒ ꯁꯤ ꯃꯤꯁꯦ ꯏꯀꯥꯏꯕ ꯌꯥꯝ ꯈꯪꯗꯦ ꯑꯩꯅ ꯆꯩꯔꯝꯂꯤꯕꯗꯣ ꯏꯀꯥꯏꯒꯤꯗꯦ ꯍꯥꯏꯗꯗꯅ ꯑꯩꯒꯤ ꯇꯨꯡꯗ ꯑꯗꯨꯝ ꯏꯟꯅꯔꯒ ꯂꯩꯔꯝꯃꯤ ꯈꯪꯗ꯭ꯔꯦꯗꯩꯗ ꯇꯥ ꯃꯩꯔꯥꯕꯁꯦ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯃꯑꯣꯡꯁꯤ ꯅꯨꯡꯉꯥꯏꯇꯦ ꯃꯥꯁꯦ ꯅꯪꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯖꯥꯠꯅꯤ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯁꯨꯛꯍꯩ ꯍꯩꯅꯗꯦ ꯃꯁꯤꯒꯤ ꯃꯤꯁꯤ ꯑꯩ ꯑꯗꯨ ꯐꯔꯦ ꯏꯁꯤꯡꯗꯣ ꯅꯪ ꯍꯥꯟꯅ ꯁꯣꯛꯂꯣ ꯊꯣꯡꯒ꯭ꯔꯥ ꯁꯛꯇꯥꯁꯤꯗ ꯑꯩꯈꯣꯏꯅꯤꯃꯛ ꯇꯣꯡꯁꯤꯜꯂꯕꯗꯤ ꯇꯦꯛꯈꯤꯕ ꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏ ꯊꯣꯡꯒ꯭ꯔꯥꯗꯨꯗ ꯀꯨꯝꯊꯒꯦ ꯇꯧꯕꯒ ꯇꯣꯟꯗꯥꯡꯅ ꯊꯥꯗꯣꯏ ꯃꯩꯔꯥꯃꯅ ꯐꯖꯅ ꯌꯦꯡꯂꯒ ꯀꯨꯝꯃꯣꯏ ꯑꯃꯨꯛ ꯇꯨꯁꯤꯜꯂꯕꯗꯤ ꯁꯣꯛꯀꯅꯤ ꯍꯩꯄꯥꯗꯤ ꯑꯁꯤ ꯍꯥꯏꯅ ꯊꯥꯗꯣꯏꯗꯨ ꯃꯩꯔꯥꯕꯗ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯗꯨꯅ ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯅ ꯊꯣꯡꯒ꯭ꯔꯥꯗ ꯅꯦꯠꯄꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯇꯥꯁꯤꯜꯂꯝꯃꯤ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡꯅꯒ ꯂꯨꯕꯒ ꯊꯥꯗꯣꯏꯅ ꯏꯔꯣꯏꯕꯒ ꯍꯩꯇꯕꯒ ꯊꯥꯗꯣꯏ ꯏꯔꯥꯛꯅꯔꯝꯃꯤ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗꯅꯤ ꯃꯩꯔꯥꯕ ꯏꯁꯤꯡ ꯑꯗꯨ ꯖꯝ ꯆꯣꯡꯊꯗꯨꯅ ꯊꯥꯗꯣꯏꯕꯨ ꯀꯪꯐꯥꯜꯗ ꯄꯨꯈꯠꯄꯤꯔꯛꯂꯝꯃꯤ ꯊꯣꯏꯅꯨ ꯄꯥꯈꯠꯅ ꯃꯇꯥꯕꯨ ꯃꯥꯅ ꯏꯜꯂꯤꯕ ꯐꯤꯗꯨꯅ ꯏꯟꯁꯤꯟꯕꯤ ꯑꯁ ꯏꯇꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯪꯕꯣ ꯐꯖꯅ ꯌꯦꯡꯂꯒ ꯀꯨꯝꯊꯧ ꯌꯥꯗ꯭ꯔꯣ ꯁꯤ ꯌꯨꯝꯗ ꯆꯠꯂꯁꯤ ꯅꯁꯥꯁꯦ ꯏꯁꯤꯡꯅ ꯄꯨꯂꯨꯞ ꯂꯨꯞꯄꯦ ꯅꯪ ꯁꯣꯏꯗꯅ ꯅꯥꯕ ꯇꯥꯔꯦ ꯍꯣꯏꯗ ꯑꯩ ꯏꯁꯥꯁꯦ ꯏꯪꯕꯅ ꯆꯤꯡꯁꯤꯜꯂꯤ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯆꯠꯈꯤ ꯇꯣꯟꯗꯥꯡ ꯃꯩꯔꯥꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯈꯣꯏ ꯁꯣꯝ ꯁꯥꯐꯕꯗꯤ ꯏꯪꯕ ꯉꯝꯇ ꯐꯥꯎꯕꯤꯗ꯭ꯔꯕ ꯇꯧꯔꯤꯁꯤꯕꯣ ꯑꯤꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯉꯧꯕ ꯑꯩ ꯌꯨꯝ ꯆꯠꯂꯦ ꯁꯤꯗꯧꯔꯦ ꯑꯩ ꯏꯪꯕꯅ ꯑꯁꯤ ꯍꯥꯏꯅ ꯃꯩꯔꯥꯕ ꯆꯦꯟꯗꯨꯅ ꯆꯠꯈꯤ ꯇꯣꯟꯗꯥꯡꯅ ꯃꯁꯤꯁꯨ ꯑꯉꯥꯎꯕ ꯃꯈꯜ ꯑꯃꯅꯤ ꯃꯥꯒꯤ ꯈꯨꯡꯒꯥꯎꯁꯤꯅ ꯅꯨꯡꯁꯤꯕꯗ ꯉꯥꯎꯕ ꯍꯥꯏꯗꯨꯅꯤ ꯏꯪꯈ꯭ꯔꯀꯥꯟꯁꯤꯗ ꯄꯨꯈ꯭ꯔꯤꯗꯒ ꯆꯣꯡꯊꯔꯗꯅ ꯊꯣꯝꯕꯅ ꯑꯋꯣꯏꯕ ꯃꯁꯤ ꯊꯥꯗꯣꯏ ꯅꯨꯡꯁꯤꯕꯗ ꯐꯖꯅ ꯉꯥꯎꯔꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯋꯥꯔꯤ ꯇꯧꯔꯤ ꯑꯁꯨꯝꯅ ꯊꯥꯗꯣꯏ ꯑꯗꯨ ꯏꯁꯤꯡꯗ ꯇꯥꯁꯤꯜꯂꯨꯕꯗꯒꯤ ꯂꯣꯛ ꯂꯩꯍꯧ ꯇꯧꯗꯨꯅ ꯀꯟꯅ ꯅꯥꯔꯛꯂꯝꯃꯤ ꯊꯥꯗꯣꯏ ꯅꯥꯔꯦ ꯇꯥꯕꯗ ꯃꯩꯔꯥꯕ ꯂꯩꯕ ꯌꯥꯗ꯭ꯔꯗꯨꯅ ꯑꯃꯥꯏꯕ ꯃꯅꯦꯛꯇꯨꯅ ꯊꯥꯗꯣꯏꯒꯤ ꯃꯌꯨꯝꯗ ꯊꯥꯔꯛꯇꯨꯅ ꯊꯥꯗꯣꯏꯕꯨ ꯂꯥꯌꯦꯡꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯊꯥꯗꯣꯏꯁꯨ ꯅꯥꯕ ꯐꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯃꯩꯔꯥꯕꯅ ꯃꯥꯒꯤꯗꯃꯛ ꯋꯥꯖꯔꯤꯕꯗꯨ ꯀꯔꯤꯁꯨ ꯈꯟꯖꯤꯟꯗꯅ ꯑꯗꯨꯃꯛ ꯂꯣꯌꯥꯇꯕꯨ ꯃꯇꯤꯛ ꯆꯥꯃꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯈꯟꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯈꯪꯗꯅ ꯐꯤ ꯁꯥꯗꯨꯅ ꯁꯦꯜ ꯇꯥꯜꯂꯝꯃꯤ ꯑꯗꯨꯕꯨ ꯂꯣꯌꯥꯗꯤ ꯃꯥꯒꯤ ꯏꯁꯩ ꯇꯝꯐꯝꯗꯒꯤ ꯂꯩꯔꯥꯡ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯔꯝꯃꯤ ꯑꯗꯨꯒ ꯃꯩꯔꯥꯕꯁꯨ ꯊꯥꯗꯣꯏꯕꯨ ꯂꯨꯝꯕ ꯊꯥꯗꯣꯏꯒꯤ ꯃꯇꯨꯡ ꯀꯣꯏꯅ ꯏꯟꯅꯕ ꯂꯦꯞꯂꯝꯗꯦ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯗꯣꯏ ꯂꯣꯌꯥꯒ ꯎꯅꯔꯝꯃꯤ ꯊꯥꯗꯣꯏ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯁꯦꯜꯗꯣ ꯄꯨꯔꯛꯑꯕꯣ ꯄꯨꯔꯛꯏ ꯑꯗꯣ ꯇꯥ ꯂꯣꯌꯥꯅ ꯍꯥꯏꯕ ꯁꯦꯟꯐꯝꯗꯨꯗꯤ ꯁꯨꯗ꯭ꯔꯤ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯁꯦꯜꯁꯤꯗꯤ ꯑꯣꯖꯥꯒꯤ ꯑꯋꯥꯕ ꯄꯤꯊꯣꯛꯈ꯭ꯔꯅꯤ ꯑꯝꯇꯁꯨ ꯂꯦꯝꯍꯧꯔꯔꯣꯏ ꯑꯁ ꯑꯩꯗꯤ ꯄꯦꯅꯥ ꯑꯃ ꯂꯩꯒꯦ ꯇꯧꯔꯒ ꯑꯩꯁꯨ ꯐꯅ ꯀꯟꯅꯗꯤ ꯇꯥ ꯂꯣꯌꯥꯅ ꯍꯥꯏꯕ ꯁꯦꯟꯐꯝꯗꯣ ꯁꯥꯒꯠꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯑꯁ ꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯁꯤ ꯍꯥꯏꯅ ꯂꯣꯌꯥ ꯅꯨꯡꯉꯥꯏꯇꯅ ꯂꯣꯟꯊꯗꯨꯅ ꯂꯩ ꯊꯥꯗꯣꯏ ꯂꯣꯌꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯁꯤ ꯇꯥ ꯂꯣꯌꯥ ꯁꯤ ꯀꯥꯏꯊꯣꯛꯂꯒ ꯇꯥ ꯂꯣꯌꯥꯅ ꯂꯩꯅꯤ ꯍꯥꯏꯕ ꯄꯦꯅꯥꯗꯣ ꯂꯩꯔꯣ ꯀꯩꯅꯣ ꯊꯥꯗꯣꯏ ꯌꯥꯔꯤꯁꯦ ꯑꯩ ꯅꯪꯒꯤ ꯁꯅꯥ ꯀꯥꯏꯊꯣꯛꯄ ꯄꯥꯝꯗꯦ ꯌꯥꯔꯦ ꯀꯣꯟꯅ ꯂꯩꯔꯒꯦ ꯑꯁ ꯌꯥꯔꯦ ꯈꯨꯗꯣꯞꯁꯤꯗꯤ ꯀꯣꯟꯅꯅꯦ ꯂꯤꯁꯤꯡ ꯆꯥꯔꯁꯨ ꯌꯥꯏꯌꯦ ꯁꯤ ꯂꯧꯁꯤꯜꯂꯣ ꯑꯁꯤ ꯍꯥꯏꯅ ꯅꯝꯗꯅ ꯄꯤ ꯂꯣꯌꯥ ꯂꯧꯅꯤꯡꯗꯕ ꯁꯥꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯏ ꯑꯁꯨꯝꯅ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯅꯨꯄꯤ ꯑꯃꯅ ꯂꯣꯌꯥꯕꯨ ꯀꯧꯔꯛꯂꯝꯃꯤ ꯇꯥ ꯂꯣꯌꯥ ꯂꯩꯔꯥꯡ ꯅꯪꯗꯤ ꯁꯤꯗ ꯀꯃꯥꯏꯅ ꯑꯩꯔꯣ ꯏꯇꯥ ꯁꯅꯥꯍꯟꯕꯤ ꯍꯣꯏꯗ ꯂꯥꯛꯄꯅꯤ ꯑꯗꯨ ꯇꯥ ꯂꯣꯌꯥ ꯃꯥꯕꯨ ꯀꯅꯥꯅꯣ ꯅꯆꯥꯅꯨꯄꯤꯔꯣ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯃꯥꯔꯣ ꯂꯩꯀꯥꯏꯒꯤ ꯏꯆꯟꯅꯤ ꯑꯩꯒꯤ ꯇꯦꯡ ꯇꯧꯕꯤꯕ ꯏꯆꯟ ꯑꯃ ꯑꯩꯅ ꯂꯩ ꯍꯥꯏꯕꯗꯨꯅꯤ ꯊꯥꯗꯣꯏ ꯂꯣꯌꯥꯒꯤ ꯋꯥꯐꯝꯗꯨꯗ ꯂꯣꯌꯥꯗ ꯃꯃꯤꯠ ꯄꯩꯔꯞ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯗꯣꯝ ꯑꯁꯨꯝꯅ ꯈꯟꯖꯩ ꯂꯩꯀꯥꯏꯒꯤ ꯏꯆꯟꯅꯤ ꯀꯥꯏꯅ ꯑꯩꯒ ꯈꯪꯅꯖꯕꯤꯅꯤ ꯀꯥꯏꯅꯒ ꯍꯥꯏꯕ ꯌꯥꯗꯕꯗꯧꯅ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯏꯀꯥꯏꯗꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ ꯂꯩꯔꯥꯡ ꯅꯣꯛꯇꯨꯅ ꯊꯥꯗꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯑꯣ ꯊꯥꯗꯣꯏ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯃꯤꯡꯅ ꯂꯩꯔꯥꯡ ꯇꯥ ꯂꯣꯌꯥꯒ ꯏꯁꯩ ꯇꯝꯐꯝꯗ ꯈꯪꯅꯕꯅꯤ ꯁꯤꯗꯒꯤꯗꯤ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯔꯁꯨ ꯑꯗꯨꯝ ꯀꯧꯅꯁꯤꯀꯣ ꯑꯁꯤ ꯍꯥꯏꯅ ꯂꯩꯔꯥꯡ ꯅꯣꯛꯇꯨꯅ ꯂꯣꯌꯥꯗ ꯑꯣꯟꯁꯤꯜꯂꯒ ꯇꯥ ꯂꯣꯌꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯅꯊꯟ ꯍꯟꯗꯣꯏꯔꯣ ꯑꯩ ꯊꯤꯟꯕꯤꯌꯨꯔꯣ ꯊꯤꯟꯕꯤꯔꯁꯨ ꯌꯥꯏ ꯊꯥꯗꯣꯏ ꯑꯩ ꯃꯥꯕꯨ ꯊꯤꯟꯕꯤꯔꯨꯒꯦ ꯃꯊꯟ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯔꯣꯏ ꯊꯥꯗꯣꯏ ꯂꯣꯌꯥꯒꯤ ꯋꯥꯗꯨꯗ ꯁꯥꯎꯅꯤꯡꯂꯞ ꯇꯧꯅ ꯂꯣꯌꯥꯗ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯣꯌꯥꯗꯤ ꯊꯥꯗꯣꯏꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯎꯁꯤꯟꯅꯗ ꯂꯩꯔꯥꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯥꯡ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯅꯣꯏ ꯈꯨꯜ ꯐꯥꯎꯕ ꯑꯩ ꯊꯤꯟꯕꯤꯔꯒꯦ ꯂꯥꯛꯑꯣ
ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯨ ꯆꯠꯈꯤ꯫ ꯃꯈꯣꯏꯅꯤ ꯆꯠꯈ꯭ꯔꯕꯗ ꯊꯥꯗꯣꯏꯅ ꯊꯤꯟꯕꯤꯔꯨꯒꯦ ꯀꯥꯏꯅ ꯍꯩꯄꯥ ꯌꯥꯝ ꯁꯥꯏꯅꯤ ꯃꯁꯤ ꯅꯨꯄꯥꯁꯦ꯫ ꯑꯁꯤ ꯍꯥꯏꯅ ꯊꯥꯗꯣꯏ ꯑꯍꯦꯟꯕ ꯐꯠꯇꯕꯒꯤ ꯋꯥꯈꯜ ꯈꯟꯖꯤꯟꯗꯅ ꯑꯗꯨꯃꯛ ꯐꯅ ꯈꯟꯗꯣꯛꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯂꯣꯌꯥꯗꯤ ꯊꯥꯗꯣꯏ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯂꯩꯔꯥꯡꯒ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯁꯦꯜ ꯑꯁꯤꯟꯕ ꯂꯩꯔꯕ ꯀꯥꯟꯗꯅ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯗꯕꯅꯤꯅ ꯂꯣꯌꯥꯒꯤ ꯃꯇꯦꯡ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯗꯣꯏ ꯐꯤ ꯁꯨꯗꯨ ꯂꯩꯔꯤꯉꯩ ꯃꯇꯥ ꯊꯣꯏꯅꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯩꯃꯥ ꯊꯣꯏꯅꯨ ꯅꯪ ꯂꯥꯛꯏꯔꯣ? ꯂꯥꯛꯏꯅꯤ꯫ ꯑꯗꯣ ꯊꯥꯗꯣꯏ ꯑꯩ ꯅꯪꯉꯣꯟꯗ ꯄꯥꯎ ꯑꯃ ꯇꯝꯒꯦ, ꯅꯪ ꯁꯥꯎꯒꯗ꯭ꯔꯣ? ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯁꯥꯎꯗꯣꯏꯅꯣ? ꯀꯩ ꯄꯥꯎꯅꯣ ꯀꯣꯛ ꯇꯝꯃꯣ꯫ ꯇꯥꯂꯣꯌꯥ ꯀꯩꯗꯧꯔꯒꯦ? ꯇꯥꯂꯣꯌꯥꯗꯣ ꯃꯣꯏꯒꯤ ꯏꯁꯩ ꯇꯝꯐꯝꯗꯒꯤ ꯅꯨꯄꯤ ꯑꯃꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯌꯦ꯫ ꯅꯨꯄꯤꯗꯨꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯗꯅ ꯀꯣꯏꯃꯤꯟꯅꯗꯅ ꯂꯩꯔꯦ ꯍꯥꯏꯌꯦ꯫ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯔꯛꯏꯅꯣ? ꯇꯥ ꯊꯣꯝꯕꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯊꯥꯗꯣꯏ ꯊꯣꯏꯅꯨꯒꯤ ꯋꯥꯗꯨꯗ ꯄꯤꯡ ꯂꯥꯎꯏ꯫ ꯑꯗꯨꯒ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯂꯣꯌꯥ ꯍꯥꯏꯕ ꯀꯌꯥ ꯈꯪꯗꯕꯗꯣ ꯑꯗꯨꯅ ꯏꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯃꯥꯒꯤ ꯍꯨꯏꯗꯨꯗ꯫ ꯃꯣꯏꯗꯤ ꯑꯩꯒ ꯇꯥꯂꯣꯌꯥꯒ ꯅꯨꯡꯁꯤꯅꯕꯁꯦ ꯌꯥꯝ ꯀꯜꯂꯛꯄꯅꯤ꯫ ꯑꯗꯨꯒꯤ ꯀꯥꯏꯅꯅꯕ ꯁꯤꯜꯂꯤ ꯑꯣꯏꯔꯝꯒꯅꯤꯕ ꯑꯩ ꯂꯣꯏ ꯈꯪꯉꯤ꯫ ꯑꯗꯨꯅꯤ ꯑꯩꯅ ꯈꯜꯂꯤꯁꯤꯁꯨ ꯌꯥꯝ ꯃꯥꯟꯅꯒ ꯍꯥꯏꯔꯛꯈ꯭ꯔ ꯄꯣꯠꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯅꯅꯦ ꯅꯣꯏꯗ ꯂꯥꯛꯄꯗ ꯇꯥ ꯃꯩꯔꯥꯕꯣꯏꯒꯤ ꯀꯥꯡꯕꯨꯗꯣ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗ ꯇꯥ ꯊꯣꯝꯕꯅ ꯑꯩꯕꯨ ꯀꯧꯁꯤꯜꯂꯒ ꯍꯥꯏꯔꯛꯏꯅꯤ꯫ ꯃꯣꯏꯒꯤ ꯀꯥꯡꯕꯨꯗꯣ ꯍꯧꯖꯤꯛꯁꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯂꯩꯍꯧꯔꯤꯕ? ꯂꯩꯍꯧꯔꯤꯕꯅꯤ꯫ ꯈꯪꯅꯤꯡꯉꯁꯤꯗꯤ ꯃꯗꯨꯒꯤ ꯃꯤꯗꯣ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯁꯤ ꯍꯥꯏꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ꯫ ꯊꯣꯏꯅꯨ ꯄꯥꯈꯠꯅ ꯃꯇꯥꯒꯤ ꯇꯨꯡ ꯏꯟꯈꯤ꯫ ꯁꯣꯝꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯐꯝꯗꯨ ꯂꯩꯔꯤ꯫ ꯊꯥꯗꯣꯏ ꯂꯥꯛꯄ ꯎꯕꯗ ꯇꯣꯟꯗꯥꯡ ꯃꯌꯥ ꯍꯤꯒꯠꯇꯅ ꯏꯇꯥꯎ ꯊꯥꯗꯣꯏꯁꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯁꯣꯝꯗ ꯂꯥꯛꯏ꯫ ꯃꯥꯒꯤꯁꯤ ꯂꯣꯌꯥꯅ ꯅꯨꯄꯤ ꯀꯣꯏ ꯇꯥꯕꯗꯒꯤ ꯅꯪ ꯅꯨꯡꯁꯤꯔꯛꯏ ꯃꯥꯜꯂꯤ꯫ ꯇꯣꯟꯗꯥꯡꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯊꯣꯝꯕ ꯊꯥꯗꯣꯏꯗ ꯁꯠ ꯌꯦꯡꯗꯨꯅ ꯀꯩꯅꯣ ꯊꯥꯗꯣꯏꯒꯤ ꯁꯛꯐꯝꯁꯤꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯕꯒ ꯃꯥꯟꯗ꯭ꯔꯣ? ꯂꯣꯌꯥꯒꯤ ꯄꯥꯎ ꯇꯥꯕꯗ ꯁꯥꯎꯅꯤꯡ ꯂꯣꯏꯔꯝꯅꯤ꯫ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯁꯥꯎꯅꯤꯡꯕ ꯇꯥꯕꯅꯤ ꯀꯩꯅꯣ꯫ ꯊꯥꯗꯣꯏꯅ ꯁꯤꯗꯩꯁꯤꯗ ꯋꯥꯅ ꯁꯦꯜ ꯇꯥꯜꯂꯒ ꯂꯣꯌꯥ ꯇꯧ ꯃꯤ ꯑꯣꯏꯔꯕꯗꯤ ꯈꯟꯗꯅ ꯃꯥꯒꯤ ꯃꯇꯦꯡ ꯇꯧꯔꯦ꯫ ꯑꯗꯨꯒ ꯂꯣꯌꯥꯅ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯝꯂꯕꯗꯤ ꯁꯥꯎꯕ ꯍꯥꯏꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯊꯥꯗꯣꯏꯅ ꯏꯇꯥꯎ ꯃꯩꯔꯥꯕꯗ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯇꯥ ꯃꯩꯔꯥꯕ, ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯕꯒꯨꯝ ꯀꯅꯥꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯇꯥ ꯃꯩꯔꯥꯕꯒꯤ ꯅꯨꯡꯁꯤꯕꯗꯣ ꯉꯁꯤꯗꯤ ꯏꯁꯥꯅ ꯌꯥꯖꯔꯦ꯫ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯌꯨ ꯇꯥ ꯃꯩꯔꯥꯕꯅ ꯍꯦꯛ ꯍꯥꯏꯔꯛꯇ꯭ꯔꯕ ꯑꯩ ꯀꯛꯆꯧ ꯑꯩ ꯉꯛꯁꯝ ꯀꯛꯑꯣꯕ꯫ ꯑꯁꯤ ꯍꯥꯏꯅ ꯊꯣꯝꯕ ꯑꯃꯗꯤ ꯇꯣꯟꯗꯥꯡ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤ꯫ ꯃꯩꯔꯥꯕ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯨ ꯌꯥꯎꯗ ꯇꯨꯃꯤꯟ ꯊꯥꯗꯣꯏꯅ ꯂꯥꯛꯂꯤꯕꯗꯨ ꯌꯦꯡꯂꯤ꯫ ꯊꯥꯗꯣꯏꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯑꯁꯥꯎꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯃꯩꯔꯥꯕ ꯃꯁꯥꯗꯨ ꯃꯤꯄꯥꯏꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥꯗꯣꯏ ꯃꯩꯔꯥꯕꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯈꯪꯍꯧꯗꯦ ꯊꯥꯗꯣꯏꯅ ꯃꯩꯔꯥꯕꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯔꯝꯃꯤ꯫ ꯈꯪꯕ꯭ꯔꯥ ꯃꯤ ꯎꯁꯤꯠꯇꯕ! ꯊꯣꯝꯕꯅ ꯀꯩꯅꯣ ꯊꯥꯗꯣꯏ ꯅꯪ ꯇꯧꯏꯗꯨꯕꯣ? ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯣꯏꯗꯕ ꯉꯥꯡꯕꯗ ꯏꯀꯥꯏꯕ ꯂꯩꯇ꯭ꯔꯃꯤꯁꯦ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯑꯣꯏꯗꯕ ꯉꯥꯡꯗꯅꯕ ꯄꯔꯥ ꯇꯝꯕꯤꯔꯤꯅꯤ꯫ ꯇꯣꯟꯗꯥꯡꯅ ꯀꯩꯅꯣꯅꯦ ꯊꯥꯗꯣꯏ, ꯑꯩꯒꯤ ꯏꯇꯥꯎꯅ ꯅꯉꯣꯟꯗ ꯀꯔꯤ ꯑꯣꯏꯗꯕ ꯉꯥꯡꯈ꯭ꯔꯒꯦ? ꯌꯥꯔꯦ ꯇꯥ ꯇꯣꯟꯗꯥꯡꯒ ꯇꯥ ꯊꯣꯡꯕꯒꯤ ꯄꯨꯛꯆꯦꯜꯁꯨ ꯅꯆꯜꯅ ꯈꯪꯖꯔꯤ꯫ ꯑꯁꯤ ꯍꯥꯏꯅ ꯊꯥꯗꯣꯏ ꯃꯩꯔꯥꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯁꯤꯡꯂꯒ ꯍꯦ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯉꯣꯟꯗ ꯇꯥ ꯂꯣꯌꯥꯒꯤ ꯃꯔꯝꯗ ꯑꯣꯏꯗꯕ ꯄꯥꯎ ꯇꯝꯁꯤꯜꯂꯛꯂꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯃꯩꯔꯥꯕ ꯊꯥꯗꯣꯏꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯊꯥꯗꯣꯏ ꯑꯩ ꯅꯉꯣꯟꯗ ꯑꯣꯏꯗꯕ ꯋꯥ ꯍꯥꯏꯖꯤꯟꯈꯤꯕ ꯇꯝꯁꯤꯟꯈꯤꯕ ꯂꯩꯇꯦ꯫ ꯅꯪꯅ ꯂꯣꯌꯥꯒꯤ ꯃꯔꯝꯗ ꯇꯥꯔꯤꯕ ꯄꯥꯎꯗꯣ ꯑꯆꯨꯝ꯫ ꯌꯥꯔꯦ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ꯫ ꯅꯪꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯊꯥꯖꯒꯗꯕ ꯅꯠꯇꯦ꯫ ꯅꯪꯅ ꯈꯜꯂꯤꯕꯨ ꯑꯩꯒ ꯇꯥ ꯂꯣꯌꯥꯒꯒꯤ ꯃꯔꯛꯇ ꯂꯥꯟꯅ ꯂꯧꯅꯍꯟꯗꯨꯅ ꯀꯥꯏꯅꯍꯜꯂꯒ ꯑꯩꯁꯦ ꯅꯪꯒꯤ ꯑꯣꯏꯕ ꯐꯪꯂꯅꯤ ꯁꯤꯔꯣ? ꯅꯄꯨꯟꯁꯤꯗꯅꯦ ꯑꯩꯕꯨ ꯅꯪꯒꯤ ꯑꯣꯏꯕ ꯐꯪꯅꯤꯗꯤ ꯅꯃꯪꯗ ꯐꯥꯎ ꯈꯜꯂꯨꯅꯨ꯫ ꯊꯥꯗꯣꯏ ꯍꯦ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ, ꯅꯪꯅ ꯑꯩꯒ ꯇꯥ ꯂꯣꯌꯥꯒ ꯂꯥꯞꯅꯅꯕ ꯁꯤꯜꯂꯤꯕ ꯃꯈꯩ ꯑꯩꯒ ꯇꯥ ꯂꯣꯌꯥꯒꯒꯤ ꯅꯨꯡꯁꯤꯅꯕꯗꯤ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯀꯅꯤ꯫ ꯑꯗꯨꯒ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯪꯒꯤ ꯅꯁꯛꯇꯣ ꯑꯩꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯎꯠꯂꯛꯀꯅꯨ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯗꯤ ꯅꯪꯕꯨ ꯌꯥꯝ ꯍꯩꯅꯗꯦ꯫ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯉꯁꯤ ꯑꯣꯏꯈ꯭ꯔꯦ, ꯃꯇꯨꯡ ꯃꯅꯥꯎ ꯇꯥ ꯂꯣꯌꯥꯒꯤ ꯃꯔꯝꯗ ꯍꯦꯛ ꯑꯣꯏꯗꯕ ꯋꯥ ꯇꯝꯁꯤꯜꯂꯛꯂꯕ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯕ ꯅꯃꯥꯏꯗꯣ ꯈꯨꯄꯥꯛ ꯆꯥꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯁꯤ ꯍꯥꯏꯅ ꯊꯥꯗꯣꯏ ꯐꯦꯠ ꯂꯥꯎꯗꯨꯅ ꯆꯠꯈꯤ꯫ ꯊꯣꯏꯅꯨ ꯃꯩꯔꯥꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥ ꯃꯩꯔꯥꯕ ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯍꯦꯟꯃꯟꯈ꯭ꯔꯦ꯫ ꯅꯣꯏꯁꯨ ꯑꯗꯨꯝꯅ ꯑꯣꯏꯗꯕ ꯋꯥ ꯍꯥꯏꯖꯤꯟꯗꯨꯅ ꯍꯦꯛꯇ ꯃꯤꯕꯨ ꯀꯥꯏꯅꯅꯕ ꯁꯤꯟꯕꯗꯤ ꯆꯨꯝꯗꯦ꯫ ꯊꯣꯝꯕꯅ ꯊꯣꯏꯅꯨ ꯑꯩꯈꯣꯏꯅ ꯊꯥꯗꯣꯏꯒ ꯂꯣꯌꯥꯒꯕꯨ ꯀꯥꯏꯅꯅꯕ ꯁꯤꯟꯈꯤꯕ ꯂꯩꯇꯦ꯫ ꯂꯣꯌꯥꯒꯤ ꯃꯔꯝꯗ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ꯫ ꯍꯣꯏ ꯅꯣꯏꯅꯕꯨꯗꯤ ꯊꯥꯖꯔꯝꯗꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯣꯏꯁꯨ ꯅꯣꯡꯃꯗꯤ ꯂꯣꯌꯥꯒꯤ ꯑꯁꯦꯡꯕ ꯂꯤꯁꯇꯣ
ꯈꯪꯂꯛꯈꯤꯅꯤ꯫ ꯇꯣꯟꯗꯥꯡꯅ ꯅꯣꯡꯃꯗꯤ ꯅꯣꯏꯁꯨ ꯑꯩ ꯏꯇꯥꯎ ꯃꯩꯔꯥ ꯃꯔꯥ ꯂꯩꯇꯦ ꯍꯥꯏꯕ ꯈꯪꯂꯛꯈꯤꯅꯤ꯫ ꯊꯥꯗꯣꯏꯃ ꯑꯁꯨꯝ ꯃꯇꯝꯗꯨꯗ ꯉꯁꯤ ꯃꯥꯅ ꯏꯇꯥꯎꯗ ꯇꯧꯈ꯭ꯔꯤꯕꯁꯤꯡꯁꯦ ꯁꯣꯏꯗꯅ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯈꯤꯅꯤ꯫ ꯑꯆꯨꯝ ꯑꯔꯥꯟꯅꯤ ꯈꯪꯗꯅ ꯃꯤꯕꯨ ꯍꯦꯛꯇ ꯈꯨꯄꯥꯛꯅ ꯊꯥꯕ ꯍꯦꯟꯃꯜꯂꯦꯃ꯫ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯏꯇꯥꯎꯅ ꯊꯥꯗꯣꯏꯃꯒꯤ ꯃꯐꯝꯗ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯒꯦ? ꯅꯨꯡꯁꯤꯔꯨꯕꯒꯤ ꯑꯗꯨ ꯏꯇꯥꯎꯅ ꯊꯥꯗꯣꯏꯃꯒꯤ ꯃꯇꯨꯡ ꯏꯟꯅꯖꯕ, ꯃꯥꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯖꯕ ꯈꯛꯇꯅꯤ꯫ ꯃꯁꯤ ꯅꯠꯇ ꯅꯣꯡꯃꯇ ꯏꯇꯥꯎꯅ ꯊꯥꯗꯣꯏꯒ ꯂꯣꯌꯥꯒꯒꯤ ꯃꯔꯤꯗ ꯈꯨꯠ ꯊꯤꯡꯖꯤꯟꯈ꯭ꯔꯕꯣ? ꯃꯥꯅ ꯌꯥꯝ ꯊꯥꯖꯔꯤꯕ, ꯅꯨꯡꯁꯤꯖꯔꯤꯕ ꯂꯣꯌꯥꯗꯨꯅ ꯃꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯕꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯤꯔꯒ ꯑꯩꯈꯣꯏꯕꯨ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯤꯒ ꯇꯥꯍꯜꯂꯗꯅ꯫ ꯑꯁꯤ ꯍꯥꯏꯅ ꯇꯣꯟꯗꯥꯡ ꯁꯥꯎꯅ ꯊꯣꯏꯅꯨꯗ ꯋꯥ ꯀꯌꯥ ꯍꯥꯏꯔꯤ꯫ ꯃꯩꯔꯥꯕ ꯃꯇꯥꯎꯗ ꯌꯥꯔꯦ ꯋꯥ ꯉꯥꯡꯂꯅꯨ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯊꯣꯏꯅꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯣꯏꯅꯨ, ꯑꯩꯅ ꯊꯥꯗꯣꯏꯒꯤ ꯃꯐꯝꯗ ꯌꯥꯝ ꯌꯦꯠꯈ꯭ꯔ ꯃꯥꯜꯂꯤ꯫ ꯑꯩꯅ ꯂꯥꯜꯂꯦ ꯍꯥꯏꯔꯦꯅ ꯊꯥꯗꯣꯏꯅ ꯅꯪꯅ ꯈꯔ ꯇꯝꯕꯤꯌꯨ꯫ ꯏꯇꯥꯎꯅꯤ, ꯆꯠꯂꯁꯤ꯫ ꯑꯁꯤꯗꯃꯛ ꯍꯥꯏꯔꯝꯂꯒ ꯃꯩꯔꯥꯕ ꯆꯠꯈꯤ꯫ ꯊꯣꯝꯕ ꯑꯃꯗꯤ ꯇꯣꯟꯗꯥꯡꯁꯨ ꯃꯩꯔꯥꯕꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯃꯩꯔꯥꯕ ꯃꯥꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯊꯥꯗꯣꯏꯕꯨ ꯂꯨꯝꯕ ꯂꯥꯛꯄ, ꯊꯥꯗꯣꯏꯒꯤ ꯃꯇꯨꯡꯗ ꯀꯨꯏꯅ ꯏꯟꯅꯕꯗꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯊꯥꯗꯣꯏꯃꯁꯨ ꯃꯩꯔꯥꯕꯅ ꯃꯉꯣꯟꯗ ꯌꯦꯜꯂꯛꯈꯤꯗ꯭ꯔꯦ, ꯋꯥꯏ ꯁꯪꯂꯦ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯗꯣꯏ ꯃꯇꯥ ꯊꯣꯏꯅꯨꯒ ꯅꯣꯕꯥꯞ ꯃꯦꯠꯄ ꯆꯥꯔꯤ꯫ ꯊꯣꯏꯅꯨꯅ ꯌꯥꯝ ꯍꯥꯎꯇ꯭ꯔꯣ ꯁꯤꯒꯤ ꯅꯣꯕꯥꯞꯁꯦ? ꯍꯥꯎꯏ, ꯃꯍꯤꯒ ꯍꯣꯝ ꯍꯣꯝ ꯂꯥꯎꯔꯒ ꯑꯃꯒ ꯃꯦꯠꯈꯤꯁꯤꯔꯣ? ꯍꯣꯏ ꯌꯥꯏꯌꯦ, ꯄꯦꯟꯅ ꯆꯥꯊꯣꯛꯁꯤ꯫ ꯑꯗꯨ ꯊꯣꯏꯅꯨ, ꯅꯣꯕꯥꯞꯁꯤ ꯆꯥꯕ ꯂꯣꯏꯔꯒ ꯂꯪ ꯑꯃꯨꯛꯇ ꯂꯩꯃꯤꯟꯅꯔꯨꯁꯤ꯫ ꯍꯣꯏ ꯌꯥꯏꯌꯦ, ꯑꯗꯣ ꯇꯥ ꯂꯣꯌꯥꯒꯤ ꯏꯁꯩ ꯇꯝꯕꯗꯣ ꯂꯣꯏꯗ꯭ꯔꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕ? ꯂꯣꯏꯔꯛꯀꯗꯧꯔꯝꯂꯅꯤ꯫ ꯑꯩꯁꯨ ꯆꯞ ꯆꯥꯕꯗꯤ ꯈꯪꯗꯦ, ꯀꯨꯏꯔꯦ ꯃꯥ ꯁꯪꯗꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅꯤꯒ ꯎꯅꯈꯤꯗꯕ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯇꯧꯔꯤ꯫ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯅꯣꯕꯥꯞ ꯆꯥꯕ ꯂꯣꯏꯔꯒ ꯀꯩꯊꯦꯜꯗ ꯂꯪ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯊꯣꯏꯍꯦꯟꯕꯤꯅ ꯊꯥꯗꯣꯏꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯊꯥꯗꯣꯏ, ꯊꯣꯏꯅꯨ, ꯅꯣꯏꯅꯤ ꯀꯥꯏ ꯆꯠꯂꯤꯅꯣ? ꯊꯥꯗꯣꯏꯅ ꯍꯩꯃ ꯊꯣꯏꯍꯦꯟꯕꯤ, ꯅꯪꯅ ꯄꯥꯝꯅ ꯂꯥꯛꯏꯔꯣ? ꯉꯁꯥꯏ ꯑꯌꯨꯛ ꯂꯥꯛꯄꯅꯤ꯫ ꯑꯗꯣ ꯅꯣꯏ ꯑꯅꯤꯕꯨ ꯀꯥꯏ ꯆꯠꯂꯤꯅꯣꯃꯤ? ꯊꯣꯏꯅꯨꯅ ꯑꯩꯈꯣꯏ ꯇꯥ ꯊꯥꯗꯣꯏ ꯊꯕꯛ ꯐꯕꯤꯒꯤꯅꯦ ꯀꯩꯊꯦꯜꯗ ꯂꯪ ꯂꯩꯕ ꯆꯠꯂꯤꯅꯤ꯫ ꯅꯣꯏ ꯑꯅꯤꯅ ꯊꯕꯛꯇ ꯁꯨꯗꯨꯅ ꯂꯩꯔꯕꯣ? ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯋꯥꯈꯜꯒ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯍꯥꯏ ꯋꯥꯅꯤ꯫ ꯅꯠꯇꯦ, ꯅꯈꯣꯏꯅꯤꯕꯨ ꯀꯅꯥ ꯀꯅꯥ ꯈꯪꯅꯔꯤꯒꯦ? ꯅꯣꯏ ꯑꯅꯤꯁꯨ ꯂꯨꯍꯣꯡꯕ ꯌꯥꯔꯦ, ꯈꯔ ꯂꯩꯔꯗꯤ ꯈꯨꯝꯃꯨ ꯊꯣꯛꯑꯅꯤ꯫ ꯊꯣꯏꯅꯨꯅ ꯍꯣꯏꯗꯤ ꯈꯪꯅꯕ ꯅꯨꯄꯥꯒ ꯑꯃꯠꯇ ꯂꯩꯖꯗꯦ꯫ ꯏꯇꯥ ꯊꯥꯗꯣꯏꯕꯨꯗꯤ ꯃꯥꯒꯤ ꯊꯥꯏꯅꯒꯤꯗꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯁꯤꯅꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯊꯥꯏꯅꯒꯤ ꯍꯥꯏꯗꯤ ꯀꯅꯥ? ꯇꯥ ꯂꯣꯌꯥꯅꯤ ꯀꯩꯅꯣ, ꯉꯥꯎꯔꯕ ꯅꯪꯕꯣ? ꯇꯥ ꯂꯣꯌꯥꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯥꯅꯅꯦ ꯁꯦꯜ ꯄꯨꯊꯣꯛꯂꯒ ꯏꯁꯩ ꯇꯝꯕ ꯊꯥꯕꯤꯔꯤꯕꯅꯤ ꯅꯣꯏꯒꯤ ꯈꯨꯜꯗ꯫ ꯃꯥꯁꯨ ꯈꯔ ꯂꯩꯔꯗꯤ ꯇꯥ ꯂꯣꯌꯥꯒ ꯂꯨꯍꯣꯡꯒꯦ ꯍꯥꯏꯔꯛꯑꯅꯤ꯫ ꯑꯗꯩꯗꯤ ꯑꯩ ꯈꯛꯇꯪ ꯉꯥꯏꯍꯧꯔꯅꯤ ꯂꯩꯁꯥꯕꯤ ꯁꯤꯠꯇꯕꯤ ꯑꯣꯏꯍꯧꯗꯣꯏꯁꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯇꯥ, ꯅꯪꯕꯨ ꯇꯥ ꯂꯣꯌꯥꯒ ꯅꯨꯡꯁꯤꯅꯔꯤ ꯍꯥꯏꯕ? ꯊꯥꯗꯣꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯇꯥ ꯊꯣꯏꯍꯦꯟꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯩꯗꯧꯔꯒꯦ ꯊꯣꯏꯍꯦꯟꯕꯤ, ꯅꯪꯅ ꯑꯗꯨ ꯌꯥꯝ ꯉꯛꯏꯗꯨꯕꯣ? ꯊꯥꯗꯣꯏ, ꯇꯥ ꯂꯣꯌꯥꯗꯤ ꯑꯩꯈꯣꯏ ꯈꯨꯜꯗꯒꯤ ꯂꯩꯔꯥꯡ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯀꯟꯅ ꯅꯨꯡꯁꯤꯅꯔꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇꯁꯨ ꯑꯗꯨꯝ ꯇꯣꯏꯅ ꯎꯅꯕꯅꯤ꯫ ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯄꯗꯁꯨ ꯑꯗꯨꯝ ꯊꯦꯡꯅꯩ꯫ ꯑꯩꯗꯤ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯅꯪꯒ ꯃꯔꯤ ꯂꯩꯅꯗ꯭ꯔꯕꯣꯏ ꯅꯤꯡꯂꯨꯔꯤ꯫ ꯊꯥꯗꯣꯏ ꯊꯣꯏꯍꯦꯟꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯊꯥꯗꯣꯏ ꯃꯈꯣꯜ ꯑꯗꯨ ꯅꯤꯛꯇꯨꯅ ꯀꯩꯅꯣ ꯊꯣꯏꯍꯦꯟꯕꯤ, ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯑꯁꯦꯡꯕꯔꯣ? ꯑꯩꯕꯨ ꯑꯃꯨꯛ ꯆꯤꯟꯊꯤꯈꯤꯗ꯭ꯔꯣ ꯅꯪꯉꯣꯟꯗ? ꯀꯨꯏꯔꯕꯅꯤ ꯃꯣꯏ ꯑꯅꯤ ꯃꯔꯤ ꯂꯩꯅꯕ꯫ ꯂꯩꯔꯥꯡ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯃꯅꯤꯡꯂꯣꯝꯗꯒꯤꯅꯤ, ꯁꯦꯜꯒ ꯌꯥꯝ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ꯫ ꯑꯗꯨꯝ ꯃꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯗꯅ ꯆꯥꯃꯤꯟꯅꯗꯅ ꯂꯩꯔꯕꯅꯤ꯫ ꯅꯪ ꯌꯥꯝ ꯊꯥꯖꯗ꯭ꯔꯒ ꯅꯣꯡꯃ ꯌꯦꯡꯖꯧ ꯂꯥꯛꯑꯣ, ꯅꯨꯡꯇꯤꯒꯤꯅꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅꯤꯅ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯎꯅꯔꯤꯁꯦ꯫ ꯊꯥꯗꯣꯏ ꯃꯥꯗꯤ ꯃꯇꯥ ꯊꯣꯏꯍꯦꯟꯕꯤꯒꯤ ꯋꯥꯗꯨꯗ ꯃꯁꯥꯗꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯝꯃꯤ꯫ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯂꯝꯃꯤ꯫ ꯊꯣꯏꯅꯨ ꯑꯃꯗꯤ ꯊꯣꯏꯍꯦꯟꯕꯤꯅ ꯃꯇꯥ ꯊꯥꯗꯣꯏꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯗꯣꯏꯅ ꯊꯣꯏꯅꯨꯕꯨ ꯍꯧꯕ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯣꯌꯥꯅ ꯅꯨꯄꯤ ꯍꯦꯛ ꯎꯅꯩ ꯍꯥꯏꯕ ꯃꯐꯝ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯂꯥꯛꯄꯗ ꯇꯥꯟ ꯍꯦꯛ ꯆꯥꯟꯅꯅ ꯂꯣꯌꯥꯗꯨ ꯂꯩꯔꯥꯡꯒ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯄ꯭ꯔꯞ ꯂꯣꯌꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯇꯨꯅ ꯂꯣꯌꯥꯒꯤ ꯃꯥꯡꯗ ꯂꯦꯞꯄꯤ꯫ ꯂꯣꯌꯥ ꯏꯊꯥ ꯊꯥꯖꯗꯅ ꯊꯥꯗꯣꯏꯅ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯛꯄꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯊꯥꯗꯣꯏ, ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯃꯥꯏꯅ? ꯉꯛꯄ꯭ꯔꯥ ꯑꯩꯅ ꯁꯤꯗ ꯂꯥꯛꯄꯁꯦ? ꯁꯤꯔꯣ ꯇꯥ ꯂꯣꯌꯥꯒꯤ ꯏꯁꯩ ꯇꯝꯐꯝꯁꯦ? ꯑꯩ ꯅꯪꯒ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯕ ꯄꯥꯝꯃꯤ, ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯅ ꯊꯥꯗꯣꯏ ꯂꯣꯌꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯤ꯫ ꯂꯩꯔꯥꯡ ꯊꯥꯗꯣꯏꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯀꯟꯊꯣꯛꯂꯒ ꯍꯦ ꯀꯩꯅꯣ, ꯇꯥ ꯂꯣꯌꯥ ꯄꯨꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯇꯥ ꯂꯣꯌꯥ ꯄꯨꯕꯗ ꯅꯪꯅ ꯊꯤꯡꯕꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯒꯦ? ꯍꯣ ꯇꯥ ꯂꯣꯌꯥꯁꯦ ꯑꯩꯒꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯊꯤꯡꯂꯤꯁꯤ꯫ ꯀꯔꯤ ꯅꯨꯄꯤꯅꯣ ꯁꯤꯕꯣ, ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯊꯥꯗꯣꯏ
ꯂꯩꯔꯥꯡꯒꯤ ꯎꯁꯤꯠꯇꯕ ꯋꯥꯉꯥꯡ ꯑꯗꯨꯗ ꯁꯥꯎꯅ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯂꯣꯌꯥꯅ ꯊꯥꯗꯣꯏꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯗꯨꯅ ꯍꯦ ꯊꯥꯗꯣꯏ ꯀꯩꯅꯣꯅꯦ ꯑꯗꯨꯝꯅ ꯇꯧ ꯍꯧꯅꯕ꯭ꯔꯣ ꯆꯣ ꯌꯨꯝꯗ ꯆꯠꯂꯣ ꯃꯐꯝꯁꯤꯗ ꯃꯤꯅ ꯎꯈ꯭ꯔꯗꯤ ꯀꯩꯅꯣꯝ ꯈꯟꯈ꯭ꯔꯅꯤ ꯑꯗꯨꯗꯤ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ ꯅꯨꯄꯤꯁꯤꯒ ꯅꯪꯒ ꯅꯕꯥꯅꯤ ꯂꯩꯅꯔꯤ ꯃꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯌꯣ ꯌꯥꯔꯦ ꯊꯥꯗꯣꯏ ꯌꯨꯝꯗ ꯆꯠꯂꯣ ꯅꯪꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗꯣ ꯑꯩ ꯀꯣꯟꯅ ꯄꯤꯔꯒꯦ ꯌꯥꯔꯣꯏ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯩ ꯄꯥꯝꯃꯤ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ ꯃꯥꯁꯦ ꯑꯩꯒꯤ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯅꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯊꯥꯗꯣꯏ ꯄꯦꯟꯗꯅ ꯀꯞꯇꯨꯅ ꯂꯣꯌꯥꯒꯤ ꯃꯊꯕꯥꯛꯇ ꯏꯟꯗꯨꯅ ꯑꯗꯨꯒ ꯑꯩꯅ ꯅꯪꯒꯤ ꯀꯅꯥ ꯍꯥꯏꯌꯣ ꯈꯨꯝꯃꯣ ꯑꯩꯅ ꯅꯪꯒꯤ ꯀꯅꯥꯅꯣ ꯑꯁꯨꯛ ꯀꯨꯏꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯛꯄꯒꯤ ꯃꯍꯩꯔꯣ ꯅꯐꯝꯗꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩ ꯇꯥꯍꯜꯂꯤꯕꯁꯦ ꯍꯥꯏꯌꯣ ꯑꯩꯅ ꯅꯪꯒꯤ ꯀꯅꯥꯅꯣ ꯈꯨꯝꯃꯣ ꯇꯥꯂꯣꯌꯥ ꯊꯥꯗꯣꯏ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯌꯥꯝ ꯍꯪꯂꯅꯨ ꯌꯥꯔꯦ ꯆꯠꯂꯣ ꯅꯪ ꯑꯩ ꯂꯣꯏꯅꯈꯤ ꯃꯇꯝ ꯈꯔꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯅꯪ ꯑꯩ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯃꯤꯅꯧ ꯇꯝꯂꯝꯗꯕꯒꯤꯅꯤ ꯈꯟꯗꯣꯛ ꯅꯪ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯛꯀꯦ ꯈꯟꯒꯅꯨ ꯊꯥꯗꯣꯏꯌꯥ ꯅꯪꯒꯤ ꯊꯃꯣꯏꯗꯨꯅ ꯑꯩꯕꯨ ꯀꯔꯤꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕ꯭ꯔꯥ ꯐꯥꯎꯗꯦ ꯑꯩ ꯅꯪꯕꯨ ꯁꯨꯛ ꯅꯨꯡꯁꯤꯗꯦ ꯌꯥꯔꯕ ꯁꯤ ꯑꯣꯏꯔꯗꯤ ꯆꯠꯂꯣ ꯑꯩꯒꯤ ꯅꯥꯛꯇ ꯀꯨꯏꯅ ꯂꯩꯔꯅꯨ ꯑꯩ ꯅꯪꯒ ꯑꯣꯟꯁꯤꯟꯅꯕ ꯄꯥꯝꯗꯦ ꯈꯔ ꯍꯥꯏꯕꯗ ꯏꯀꯥꯏꯕ ꯈꯪꯅꯁꯤ ꯂꯩꯔꯥꯡꯅ ꯑꯗꯨꯅ ꯍꯦꯛ ꯐꯔꯦ ꯀꯔꯤ ꯅꯨꯄꯤꯅꯣ ꯈꯪꯗꯦ ꯅꯨꯄꯥꯁꯤꯅ ꯄꯥꯝꯕꯤꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯀꯣꯛ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦꯗꯦꯕ ꯁ꯭ꯋꯥꯏꯗ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯗ ꯂꯩ ꯀꯔꯤ ꯊꯣꯏꯅ ꯇꯧꯖꯁꯦ ꯍꯥꯏꯅꯣ ꯈꯪꯗꯦ ꯉꯁꯥꯏꯈꯩ ꯇꯨꯃꯤꯟꯅ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯇꯥꯔꯝꯕ ꯊꯣꯏꯅꯨ ꯃꯇꯥ ꯊꯥꯗꯣꯏꯒꯤ ꯃꯈꯨꯠ ꯆꯤꯡꯗꯨꯅ ꯆꯠꯂꯁꯤ ꯏꯇꯥ ꯀꯔꯤꯒꯤ ꯀꯞꯇꯨꯅ ꯂꯩꯔꯤꯕꯅꯣ ꯅꯪꯁꯦ ꯂꯥꯏꯅ ꯆꯥꯜꯂꯕꯅꯤ ꯑꯁꯤꯒꯨꯝꯕ ꯃꯧꯁꯤꯜ ꯁꯦꯡꯕ ꯃꯤꯁꯤꯒ ꯉꯜꯂꯤꯉꯩꯗ ꯂꯥꯞꯊꯣꯛꯅꯈ꯭ꯔꯤꯁꯦ ꯅꯪ ꯅꯔꯥꯏꯕꯛ ꯌꯥꯝ ꯐꯔꯕꯅꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯊꯣꯏꯅꯨ ꯂꯣꯌꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯊꯥ ꯂꯣꯌꯥ ꯑꯩꯒꯤ ꯏꯇꯥꯕꯨ ꯃꯤꯔꯥꯏꯔꯤꯕ ꯅꯪ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯤꯡꯉꯝꯗꯕꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯈꯤꯅꯤ ꯑꯩꯒꯤ ꯏꯇꯥꯒꯨꯝꯕꯤ ꯊꯃꯣꯏ ꯁꯦꯡꯕꯤꯗꯤ ꯇꯥ ꯂꯣꯌꯥꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯐꯪꯅꯤꯗꯤ ꯈꯜꯂꯨꯔꯅꯨ ꯅꯪꯒꯤꯗꯃꯛ ꯏꯇꯥꯅ ꯋꯥꯖꯈꯤꯕ ꯅꯪꯕꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯈꯟꯅ ꯍꯣꯠꯅꯖꯈꯤꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯂꯒ ꯑꯩꯒꯤ ꯏꯇꯥꯕꯨ ꯅꯪꯅ ꯏꯀꯥꯏ ꯈꯪꯗꯕꯤ ꯇꯥꯍꯟꯕ ꯇꯁꯦꯡꯅ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯕꯗꯤ ꯑꯩꯒꯤ ꯏꯇꯥ ꯅꯠꯇꯦ ꯅꯪꯗꯤ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯁꯥꯅꯤ ꯏꯊꯣꯏꯅꯣ ꯉꯥꯡꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯄꯪꯉꯪꯗ ꯉꯥꯡꯒꯅꯨ ꯅꯃꯥ ꯅꯄꯥꯅ ꯋꯥꯔꯛꯇꯕꯗꯣ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯨ ꯑꯩꯈꯣꯏꯗꯤ ꯏꯃꯥ ꯏꯄꯥꯅ ꯌꯥꯝ ꯐꯖꯅ ꯋꯥꯔꯛꯄ ꯃꯆꯥꯅꯤ ꯀꯔꯝꯕ ꯃꯤꯗ ꯀꯔꯝꯕ ꯋꯥꯏ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯖꯩ ꯑꯩꯅ ꯑꯁꯤꯒꯨꯝꯕ ꯐꯖꯗꯕ ꯂꯨꯗ ꯋꯥꯏ ꯁꯤꯖꯤꯟꯅꯔꯛꯂꯤꯁꯦ ꯅꯪꯒꯤ ꯀꯩꯗꯥꯗꯨꯅꯅꯤ ꯂꯩꯔꯥꯡ ꯊꯣꯏꯅꯨꯒꯤ ꯋꯥꯗꯨꯗ ꯁꯥꯎꯅꯤꯡꯂꯞ ꯇꯧꯅ ꯇꯥ ꯂꯣꯌꯥ ꯃꯣꯏ ꯑꯁꯤꯒꯨꯝꯕ ꯆꯥꯎꯈꯠꯇꯕꯤꯁꯤꯡꯁꯤꯒ ꯑꯣꯟꯁꯤꯟꯅꯕ ꯂꯦꯝꯗꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯅ ꯂꯩꯔꯥꯡꯗꯨ ꯊꯥꯗꯣꯏꯕꯨ ꯁꯦꯡꯗꯨꯅ ꯆꯠꯈꯤ ꯊꯥꯗꯣꯏ ꯃꯥꯗꯤ ꯃꯊꯃꯣꯏ ꯆꯥꯛꯅ ꯑꯅꯤꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯏ ꯑꯗꯨꯕꯨ ꯃꯥ ꯂꯣꯌꯥꯕꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯊꯥꯗꯣꯏ ꯇꯞꯅ ꯇꯞꯅ ꯃꯥꯅ ꯃꯇꯝ ꯑꯃꯗ ꯃꯩꯔꯥꯕꯗ ꯉꯥꯡꯕꯤꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯉꯝꯗꯕ ꯐꯥꯎꯕ ꯍꯧꯔꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯗꯣꯏ ꯊꯣꯏꯅꯨꯒ ꯐꯤ ꯍꯧꯃꯤꯟꯅꯔꯤ ꯊꯥꯗꯣꯏ ꯇꯞꯅ ꯊꯣꯏꯅꯨꯗ ꯋꯥ ꯍꯧꯗꯣꯔꯛꯂꯝꯃꯤ ꯊꯣꯏꯅꯨ ꯅꯪ ꯇꯥ ꯃꯩꯔꯥꯕꯣꯏꯒꯤ ꯀꯥꯡꯕꯨꯗꯣ ꯊꯦꯡꯅꯔꯤꯕ ꯍꯧꯖꯤꯛꯀꯥꯟ ꯀꯨꯏꯔꯦꯗ ꯃꯈꯣꯏ ꯀꯥꯡꯕꯨꯗꯣ ꯎꯈꯤꯗꯕ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯃꯣꯏ ꯍꯪꯉꯤꯗꯤ ꯑꯩꯁꯦ ꯇꯥ ꯃꯩꯔꯥꯕꯗ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯅꯤꯡꯉꯤ ꯀꯩꯒꯤ ꯊꯥꯏꯅ ꯑꯩꯅ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯇꯥ ꯊꯣꯝꯕꯅ ꯍꯥꯏꯈ꯭ꯔꯤꯁꯤꯡꯗꯣ ꯆꯨꯝꯗꯤ ꯆꯨꯝꯕ ꯖꯥꯠꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯗꯤ ꯇꯥ ꯃꯩꯔꯥꯕꯅ ꯏꯟꯁꯤꯜꯂꯒ ꯍꯥꯏꯂꯤꯕꯅꯤ ꯈꯟꯈꯤꯕꯗꯣ ꯑꯁ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯅꯪꯒꯤ ꯃꯤꯆꯩ ꯇꯥꯕꯗ ꯏꯀꯥꯏꯗꯨꯅ ꯇꯨꯃꯤꯟ ꯂꯨꯞꯊꯔꯒ ꯈꯥꯡꯕꯗꯣ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯦ ꯑꯩ ꯃꯥꯒ ꯑꯃꯨꯛꯇꯪ ꯎꯅꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯅꯤꯡꯉꯤ ꯅꯪꯒꯤꯁꯦ ꯆꯨꯝꯅꯗ ꯂꯥꯜꯂꯦ ꯍꯥꯏꯅꯤꯡꯉꯤꯔꯣ ꯅꯠꯇ꯭ꯔꯒ ꯅꯪꯒꯤꯁꯦ ꯇꯥ ꯃꯩꯔꯥꯕꯕꯨ ꯅꯨꯡꯁꯤꯔꯛꯏꯔꯣ ꯊꯣꯏꯅꯣ ꯋꯥꯊꯤ ꯉꯥꯡꯅꯨ ꯑꯁꯤ ꯍꯥꯏꯅ ꯊꯥꯗꯣꯏ ꯁꯥꯎꯁꯤꯟꯅꯩ ꯑꯗꯨꯕꯨ ꯃꯥꯁꯨ ꯊꯃꯣꯏ ꯃꯅꯨꯡꯗꯗꯤ ꯃꯩꯔꯥꯕꯕꯨ ꯅꯨꯡꯁꯤꯕ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯗꯣꯏ ꯑꯃꯗꯤ ꯊꯣꯏꯅꯨꯗꯨ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯂꯝꯃꯤ ꯃꯈꯣꯏꯅꯤꯅ ꯁꯨꯝ ꯂꯥꯛꯄꯗ ꯇꯣꯟꯗꯥꯡꯒ ꯊꯦꯡꯅꯔꯝꯃꯤ ꯊꯥꯗꯣꯏ ꯇꯣꯟꯗꯥꯡ ꯎꯕꯗ ꯃꯩꯔꯥꯕ ꯃꯥꯁꯨ ꯌꯥꯎꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯖꯩ ꯑꯗꯨꯕꯨ ꯃꯩꯔꯥꯕ ꯃꯥꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯊꯥꯗꯣꯏ ꯇꯥꯍꯥ ꯇꯣꯟꯗꯥꯡꯕꯨ ꯀꯧꯔꯛꯂꯝꯃꯤ ꯇꯥ ꯇꯣꯟꯗꯥꯡ ꯀꯩꯗꯧꯔꯦ ꯊꯥꯗꯣꯏ ꯇꯥ ꯇꯣꯟꯗꯥꯡ ꯀꯩꯅꯣꯗꯣ ꯇꯥ ꯃꯩꯔꯥꯕꯗꯣ ꯑꯩꯒꯤ ꯎꯅꯅꯕ ꯑꯃꯨꯛꯇ ꯁꯤꯟꯕꯤꯌꯨꯕ ꯀꯩꯒꯤꯗꯨꯗꯤ ꯑꯃꯨꯛ ꯈꯨꯄꯥꯛꯅ ꯊꯥꯕꯤꯒꯦ ꯍꯥꯏꯔꯣ ꯉꯝꯗ꯭ꯔꯦ ꯕꯦꯝ ꯑꯩꯉꯣꯟꯗꯒ ꯍꯥꯏꯕꯤꯔꯛꯑꯅꯨ ꯑꯁꯤ ꯍꯥꯏꯅ ꯇꯣꯟꯗꯥꯡ ꯁꯠ ꯆꯠꯈꯤ ꯊꯥꯗꯣꯏ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯍꯧꯗ ꯇꯨꯃꯤꯟ ꯂꯩꯍꯧꯏ ꯊꯣꯏꯅꯨꯅ ꯃꯁꯤ ꯅꯨꯄꯥꯁꯤꯗ ꯍꯥꯏꯔꯗꯤꯅꯦ ꯌꯥꯔꯣꯏ ꯅꯣꯡꯃ ꯇꯥ ꯃꯩꯔꯥꯕ ꯊꯦꯡꯅꯔꯀꯥꯟꯗꯅꯦ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯍꯥꯏꯔꯣ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈ꯭ꯔꯤ ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯃꯩꯔꯥꯕꯨ ꯑꯁꯨꯝ ꯅꯨꯡꯁꯤꯔꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯗꯣꯏ
ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯍꯧꯈ꯭ꯔ ꯃꯇꯝꯗ ꯃꯥꯒ ꯃꯩꯔꯥꯕꯒ ꯊꯦꯡꯅꯈꯤꯕ ꯇꯥꯡꯀꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯏꯅꯥꯛꯇ ꯂꯩꯔꯤꯉꯩ ꯃꯥꯕꯨ ꯑꯩꯅ ꯀꯌꯥꯗ ꯃꯤꯔꯥꯏꯕꯤꯈꯤꯕ, ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯕꯨ ꯑꯩꯅ ꯇꯥꯊꯤ ꯇꯥꯊꯤ ꯆꯩꯕꯤꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯐꯝꯗꯒꯤ ꯂꯥꯞꯈ꯭ꯔꯕ ꯀꯥꯟꯗ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯌꯦꯛ ꯑꯁꯨꯝ ꯁꯦꯡꯒꯠꯂꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛ ꯑꯩꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯔꯦ ꯍꯥꯏꯔꯨꯔꯒ ꯑꯩꯁꯦ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯣꯏꯖꯕ ꯊꯤꯕꯤꯅꯤ ꯈꯟꯈꯤꯒꯗ꯭ꯔꯥ? ꯑꯩꯅ ꯇꯥ ꯃꯩꯔꯥꯕꯒꯤ ꯁꯦꯡꯂꯕ ꯅꯨꯡꯁꯤꯕꯕꯨ ꯃꯤꯔꯥꯏꯔꯨꯕꯒꯤ ꯃꯍꯩꯅꯤ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕꯁꯦ꯫ ꯑꯩ ꯇꯥ ꯃꯩꯔꯥꯕꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯐꯣꯡꯗꯣꯛꯂꯔꯣꯏꯒꯦ꯫ ꯁꯣꯏꯗꯅ ꯃꯥꯅ ꯑꯩꯕꯨ ꯑꯣꯏꯖꯕ ꯊꯤꯕꯤꯅꯤ ꯈꯟꯈꯤꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯗꯨꯃꯛ ꯀꯅꯥ ꯈꯪꯍꯟꯗ ꯂꯣꯟꯅ ꯊꯝꯈ꯭ꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯗꯣꯝ ꯅꯤꯡꯉꯝꯗꯅ ꯁꯣꯟꯖꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯊꯥꯗꯣꯏꯒꯤ ꯃꯄꯥ ꯄꯤꯁꯛꯅ ꯊꯥꯗꯣꯏꯗ ꯃꯥꯕꯨ ꯂꯨꯍꯣꯡꯅꯕꯒꯤ ꯋꯥ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ ꯏꯄꯥꯒꯤ ꯊꯥꯗꯣꯏ, ꯍꯧꯖꯤꯛꯇꯤ ꯏꯄꯥꯅ ꯅꯪꯒꯤ ꯇꯪ ꯇꯥꯕꯤꯕ ꯈꯪꯕ ꯄꯥꯝꯃꯤ꯫ ꯏꯄꯥꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯏ꯫ ꯑꯗꯨꯅ ꯅꯪꯕꯨ ꯑꯐꯕ ꯏꯃꯥꯛ ꯅꯨꯄꯥ ꯑꯃꯗ ꯊꯥꯖꯔꯒꯦ ꯈꯜꯂꯤ꯫ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯏꯄꯥꯗ ꯍꯥꯏꯖꯔꯛꯂꯦ꯫ ꯏꯄꯥꯅꯁꯨ ꯌꯥꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯣ ꯃꯩꯔꯥꯉꯝꯕ ꯀꯧꯏ, ꯌꯥꯝ ꯐꯕ ꯅꯨꯄꯥ ꯃꯆꯥꯅꯤ꯫ ꯑꯗꯨꯅ ꯑꯊꯨꯕꯗ ꯅꯪꯕꯨ ꯑꯐꯕ ꯅꯨꯃꯤꯠ ꯊꯕꯥꯟ ꯌꯦꯡꯗꯨꯅ ꯂꯨꯍꯣꯡꯕꯤꯔꯒꯦ ꯈꯜꯂꯤ ꯏꯄꯥꯅ꯫ ꯃꯄꯥꯅ ꯃꯥꯕꯨ ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯩꯔꯥꯕꯅꯤ ꯈꯪꯗꯕꯅ ꯑꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯕꯥꯕꯥ, ꯇꯥ ꯂꯨꯍꯣꯡꯕꯗꯣ ꯑꯩ ꯄꯥꯝꯖꯗꯦ꯫ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯂꯩꯖꯈꯤꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯒꯤꯗꯤ ꯏꯆꯥꯅ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯇꯧꯕ ꯇꯥꯔꯦꯗꯅ꯫ ꯑꯗꯨꯕꯨ ꯀꯨꯏꯅꯗꯤ ꯃꯇꯝ ꯂꯧꯔꯨꯅꯨꯀꯣ, ꯅꯨꯄꯥ ꯃꯌꯨꯝꯅ ꯌꯥꯝ ꯀꯟꯅ ꯇꯛꯁꯤꯜꯂꯛꯏ꯫ ꯐꯔꯦ ꯐꯔꯦ, ꯏꯄꯥꯁꯨ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯊꯣꯛꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯤꯁꯛ ꯊꯣꯛꯈꯤ꯫ ꯃꯄꯥꯅ ꯊꯣꯛꯈ꯭ꯔꯕꯗ ꯊꯥꯗꯣꯏ ꯋꯥꯈꯜ ꯋꯥꯅ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ? ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ, ꯑꯗꯨꯒ ꯑꯩꯒꯤ ꯄꯥꯕꯅ ꯑꯩꯕꯨ ꯂꯝꯂꯥꯟꯕ ꯑꯃꯗ ꯊꯥꯖꯟꯅꯕ ꯋꯥ ꯍꯧꯗꯣꯔꯛꯂꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯇꯥ ꯃꯩꯔꯥꯕ ꯈꯛꯇꯒꯤꯅꯤ꯫ ꯀꯅꯥꯗꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯄꯤꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯑꯩ ꯂꯨꯍꯣꯡꯂꯔꯣꯏ꯫ ꯑꯩ ꯄꯨꯟꯁꯤꯁꯦ ꯌꯨꯝ ꯄꯥꯟꯗꯅꯃꯛ ꯂꯦꯟꯈ꯭ꯔꯒꯦ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯦ ꯑꯩꯅ ꯄꯥꯕꯗ ꯍꯥꯏꯔꯨꯔꯒ ꯄꯥꯕꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯛꯄ? ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯊꯥꯗꯣꯏ ꯃꯥꯗꯤ ꯂꯨꯍꯣꯡꯕꯗꯨ ꯄꯥꯝꯂꯝꯗꯦ꯫ ꯊꯥꯗꯣꯏ ꯊꯋꯥꯏ ꯋꯥꯅ ꯃꯇꯥ ꯊꯣꯏꯅꯨꯗ ꯋꯥꯔꯤ ꯁꯥꯔꯤ꯫ ꯊꯣꯏꯅꯨ, ꯑꯩ ꯄꯥꯕꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯦ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ꯫ ꯊꯣꯏꯅꯨ ꯏꯉꯛꯉꯛꯅ, ꯀꯩꯅꯣ ꯏꯇꯥ, ꯅꯪꯒ ꯂꯨꯍꯣꯡꯗꯣꯏꯁꯦ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯣ? ꯈꯪꯗꯦ, ꯃꯃꯤꯡꯕꯨꯗꯤ ꯃꯩꯔꯥꯉꯝꯕ ꯀꯧꯏ ꯍꯥꯏ ꯄꯥꯕꯅ ꯍꯥꯏꯕꯗ꯫ ꯑꯩ ꯀꯨꯞꯊꯅꯒ ꯍꯪꯂꯨꯗꯦ꯫ ꯑꯣ, ꯃꯩꯔꯥꯉꯝꯕ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯦ? ꯈꯪꯗ꯭ꯔꯦ, ꯈꯪꯅꯤꯡꯕꯁꯨ ꯄꯣꯛꯂꯨꯗꯦ꯫ ꯊꯣꯏꯅꯨ, ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯇꯥ ꯃꯩꯔꯥꯕ ꯈꯛꯇꯅꯤ꯫ ꯑꯩ ꯇꯥ ꯃꯩꯔꯥꯕꯕꯨ ꯅꯨꯡꯁꯤ꯫ ꯊꯣꯏꯅꯨ, ꯑꯗꯨꯅ ꯑꯩ ꯂꯝꯂꯥꯟꯕ ꯀꯅꯥꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯕ ꯄꯥꯝꯗꯦ꯫ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯄꯥꯕꯗ ꯂꯨꯍꯣꯡꯕꯁꯦ ꯑꯩ ꯏꯁꯥꯅ ꯌꯥꯗꯦ ꯍꯥꯏꯔꯕꯗꯤ ꯄꯥꯕꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯈꯤꯅꯤ꯫ ꯈꯪꯗꯦ ꯊꯣꯏꯅꯨ, ꯑꯩ ꯀꯣꯛꯁꯤ ꯌꯥꯝ ꯁꯥꯏ꯫ ꯊꯣꯏꯅꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯗꯣꯝ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯃꯁꯤ ꯑꯄꯪꯕꯤꯁꯦ ꯇꯥ ꯃꯩꯔꯥꯕꯒꯤ ꯃꯃꯤꯡ ꯑꯁꯦꯡꯕꯁꯦ ꯃꯩꯔꯥꯉꯝꯕ ꯀꯧꯏ ꯈꯪꯗ ꯃꯥꯜꯂꯤ꯫ ꯀꯥꯟꯅꯔꯤꯁꯤꯗꯤ ꯑꯩꯅ ꯃꯥꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯃꯤꯁꯦ ꯇꯥ ꯃꯩꯔꯥꯕꯅꯤ ꯍꯥꯏꯗꯣꯛꯂꯔꯣꯏꯒꯦ꯫ ꯑꯣꯏꯅ ꯃꯈꯣꯏꯅ ꯎꯅꯍꯜꯂꯒ ꯏꯇꯥ ꯊꯥꯗꯣꯏꯁꯦ ꯍꯔꯥꯎꯍꯜꯂꯒꯦ꯫ ꯑꯁꯤ ꯈꯟꯅ ꯊꯣꯏꯅꯨ ꯃꯇꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩ ꯋꯥꯈꯜ ꯑꯃ ꯂꯩ, ꯁꯨꯝꯗꯧꯔꯣ꯫ ꯅꯪꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯒ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯥꯟꯅ ꯎꯅꯒꯦꯅꯅꯦ ꯄꯥꯕꯗ ꯍꯥꯏꯔꯣ꯫ ꯑꯗꯨꯒ ꯅꯨꯄꯥꯗꯨꯗ ꯑꯣꯏꯅ ꯂꯨꯍꯣꯡꯕ ꯇꯣꯛꯂꯁꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯣ ꯌꯥꯕ ꯉꯝꯂꯣꯏꯅ ꯍꯥꯏꯔꯣꯅ ꯍꯥꯏꯌꯣ꯫ ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯀꯗ꯭ꯔꯅꯦ? ꯀꯔꯤꯒꯤ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯕꯒꯦ? ꯍꯥꯏꯖꯕ ꯇꯥꯔꯦꯗꯅ ꯅꯨꯄꯥꯗꯨꯗ꯫ ꯃꯁꯤꯅ ꯂꯨꯍꯣꯡꯕꯁꯦ ꯂꯦꯞꯍꯟꯅꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩꯅꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯅꯨꯅ ꯊꯥꯗꯣꯏꯒꯤ ꯃꯐꯝꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯤ꯫ ꯊꯥꯗꯣꯏꯁꯨ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯇꯨꯡ ꯊꯥꯗꯣꯏꯒꯤ ꯃꯄꯥꯗ ꯃꯥꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯅ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯅ ꯍꯥꯏꯔꯕꯗ ꯄꯤꯁꯛꯅ ꯃꯆꯟꯅꯨꯄꯤ ꯊꯣꯛꯄ ꯑꯃꯗ ꯃꯆꯥꯒ ꯃꯃꯥꯛ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕꯗꯨꯒ ꯎꯅꯅꯕ ꯍꯥꯏꯅ ꯁꯤꯜꯍꯜꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯗꯣꯏ, ꯏꯅꯦꯅ ꯅꯨꯄꯥ ꯃꯆꯥꯗꯨꯗ ꯄꯥꯎ ꯐꯥꯎꯔꯦ꯫ ꯃꯥꯅꯅꯦ ꯍꯌꯦꯡꯃꯛ ꯎꯅꯔꯁꯨ ꯌꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯅ ꯑꯩꯁꯨ ꯍꯌꯦꯡꯗꯣ ꯂꯝꯄꯥꯛ ꯃꯅꯥꯛꯀꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯉꯥꯏꯔꯝꯃꯣꯅ ꯍꯥꯏꯔꯝꯂꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤꯅꯦ ꯍꯌꯦꯡ ꯑꯩ ꯊꯣꯛꯇꯨꯅ ꯃꯥꯒ ꯎꯅꯔꯨꯔꯒꯦ꯫ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯄꯥ ꯃꯆꯥꯗꯨꯒ ꯎꯅꯒꯦ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯪꯒꯤꯁꯤ ꯅꯪꯒꯤ ꯕꯣꯔ ꯑꯣꯏꯗꯣꯏꯗೋ ꯃꯁꯛ ꯌꯦꯡꯒꯦ ꯇꯧꯔꯤꯔꯣ? ꯕꯦꯝꯃ, ꯃꯁꯛꯀꯗꯤ ꯈꯨꯐꯖ ꯑꯃ ꯆꯥꯗꯅ ꯐꯖꯩꯍꯦ꯫ ꯅꯨꯄꯥꯗꯨ ꯅꯨꯄꯥꯅꯤ ꯃꯥꯜꯂꯤꯁꯦ ꯂꯨꯝ ꯍꯦꯛ ꯂꯥꯎꯔꯗꯅ꯫ ꯊꯧꯒꯜꯂꯣꯟꯅꯒ ꯈꯪꯂꯤꯕ ꯅꯪꯅꯦ ꯍꯌꯦꯡ ꯅꯨꯄꯥꯗꯨꯒꯤ ꯃꯁꯛ ꯎꯕꯗ ꯉꯥꯎꯕ ꯁꯣꯏꯔꯣꯏ꯫ ꯑꯗꯨꯕꯨꯗꯤ ꯅꯪꯁꯨ ꯐꯖꯩ, ꯃꯥꯁꯨ ꯐꯖꯩ, ꯑꯃꯅꯁꯨ ꯍꯦꯟꯗꯦ, ꯑꯃꯅꯁꯨ ꯋꯥꯠꯇꯦ꯫
ꯑꯁꯤ ꯍꯥꯏꯅ ꯋꯥꯔꯤ ꯇꯧꯔꯤ ꯊꯥꯗꯣꯏ ꯀꯌꯥ ꯇꯥꯅꯤꯡꯗꯕꯒꯤ ꯃꯇꯧ ꯎꯠꯇꯨꯅ ꯏꯅꯦ ꯑꯩ ꯀꯣꯛꯁꯦ ꯌꯥꯝ ꯆꯤꯛꯏ ꯉꯥꯛꯇ ꯇꯨꯝꯒꯦ ꯍꯣꯏ ꯏꯅꯦ ꯆꯠꯂꯒꯦ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯗꯣꯏ ꯅꯨꯄꯥꯗꯨꯒ ꯎꯅꯒꯗꯣꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ ꯑꯁꯨꯝꯅꯁꯨ ꯃꯥꯅ ꯂꯥꯛꯄꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯊꯥꯗꯣꯏꯁꯨ ꯎꯔꯤ ꯅꯨꯄꯥ ꯑꯃꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯞꯂꯤꯕꯗꯨ ꯊꯥꯗꯣꯏ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯥꯗꯨꯗ ꯍꯟꯅ ꯌꯦꯡꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯣꯝ ꯃꯩꯔꯥꯉꯝꯕ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯃꯥꯅꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯒꯦ ꯑꯩꯒ ꯎꯅꯁꯦ ꯍꯥꯏꯕꯤꯔꯛꯂꯤꯕꯁꯤꯕꯣ ꯍꯟꯗꯛ ꯏꯃꯨꯡ ꯑꯅꯤꯒꯤ ꯑꯍꯜꯁꯤꯡ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯍꯧꯗꯣꯔꯛꯂꯤꯕꯁꯦ ꯁꯣꯝꯅ ꯌꯥꯕ ꯉꯝꯂꯣꯏꯅ ꯈꯔ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯄꯥꯕꯅ ꯃꯆꯥꯏꯕꯨ ꯋꯥꯔꯧꯈ꯭ꯔꯅꯤ ꯀꯔꯤ ꯃꯔꯝꯒꯤ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣꯛꯄꯤꯔꯣ ꯍꯥꯏꯔꯤꯕꯅꯣ ꯑꯩꯒꯤ ꯊꯃꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯃꯥꯒꯤ ꯃꯐꯝꯗ ꯃꯁꯥ ꯈꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯄꯤꯊꯣꯛꯂꯨꯔꯦ ꯍꯥꯏꯔꯤꯁꯤꯕꯨ ꯁꯣꯝꯒ ꯃꯔꯤ ꯂꯩꯅꯔꯝꯕ ꯂꯣꯌꯥꯕꯨꯔꯥ ꯅꯠꯇꯦ ꯃꯍꯥꯛ ꯅꯠꯇꯦ ꯂꯩ ꯑꯩꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯊꯑꯣꯏꯕꯤꯈꯤꯗ꯭ꯔꯕ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯏꯐꯝꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯔꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯗꯨꯕꯨ ꯃꯍꯥꯛꯇꯣ ꯑꯩꯒꯤ ꯀꯜꯂꯕ ꯃꯤꯆꯩ ꯀꯌꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯏꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯂꯛꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯏꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯕ ꯀꯥꯟꯁꯤꯗ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯁꯨꯝ ꯍꯦꯜꯂꯛꯏ ꯑꯩ ꯃꯥ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯂꯝꯂꯥꯟꯕ ꯑꯃꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯄꯤꯕ ꯉꯝꯂꯔꯣꯏ ꯑꯗꯨꯛ ꯅꯨꯡꯁꯤꯔꯕꯗꯤ ꯀꯔꯤꯒꯤ ꯅꯪꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗ꯭ꯔꯤꯕ ꯑꯩ ꯅꯨꯄꯤꯅꯤ ꯀꯔꯝꯅ ꯑꯩꯅ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯒꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯃꯉꯣꯟꯗ ꯎꯠꯈꯤꯕ ꯑꯩꯒꯤ ꯀꯥ ꯍꯦꯟꯕ ꯏꯍꯨ ꯏꯇꯧꯁꯤꯡ ꯑꯗꯨꯅ ꯑꯩ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯂꯣꯏ ꯑꯩꯕꯨ ꯃꯥꯅ ꯁꯣꯏꯗꯅ ꯑꯣꯏꯖꯕ ꯊꯤꯕꯤꯅꯤ ꯈꯟꯈꯤꯅꯤ ꯑꯗꯨꯕꯨ ꯁꯣꯝꯅ ꯅꯨꯡꯁꯤꯖꯔꯤ ꯃꯤꯁꯛ ꯑꯗꯨꯅ ꯅꯪꯒꯤ ꯅꯃꯥꯡꯗ ꯍꯧꯖꯤꯛꯃꯨꯛ ꯂꯦꯞꯇꯨꯅ ꯅꯪꯕꯨ ꯉꯁꯤꯁꯨ ꯅꯨꯡꯁꯤꯔꯤ ꯃꯥꯒꯤ ꯊꯃꯣꯏ ꯃꯅꯨꯡꯗ ꯅꯪꯒꯤ ꯃꯐꯝ ꯆꯥꯎꯅ ꯂꯩꯔꯤ ꯍꯥꯏꯔꯛꯂꯕꯗꯤ ꯀꯝꯗꯧꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯐꯝꯗ ꯑꯩꯅ ꯉꯥꯡꯈꯤꯕ ꯀꯜꯂꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯒꯅꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥ ꯄꯨꯝꯕꯁꯨ ꯇꯝꯖꯒꯅꯤ ꯃꯥꯒꯤ ꯃꯐꯝꯗꯁꯨ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯒꯅꯤ ꯑꯗꯨꯒꯨꯝꯕꯗꯣ ꯑꯣꯏꯊꯣꯛꯂꯔꯣꯏ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯄꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗ꯭ꯔꯦ ꯑꯩꯅ ꯃꯥꯕꯨ ꯑꯩꯒꯤ ꯃꯥꯡꯗ ꯃꯥꯒꯤ ꯃꯁꯛ ꯎꯠꯂꯛꯇꯅꯕ ꯍꯥꯏꯅ ꯃꯤꯆꯩ ꯊꯤꯅ ꯆꯩꯕꯤꯈ꯭ꯔꯦ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯈ꯭ꯔꯕꯁꯨ ꯅꯨꯄꯥꯗꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯪꯒꯤ ꯃꯤꯆꯩ ꯄꯨꯝꯕ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯅꯪꯒꯤ ꯃꯥꯡꯗ ꯑꯗꯨꯃꯛ ꯂꯦꯞꯂꯛꯂꯕꯗꯤ ꯑꯣꯏꯔꯣꯏꯗꯕ ꯋꯥꯍꯪ ꯍꯪꯗꯨꯅ ꯀꯔꯤꯒꯤ ꯑꯩꯒꯤ ꯊꯃꯣꯏ ꯂꯥꯡꯇꯛꯅꯍꯟꯕꯤꯔꯤꯕꯅꯣ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ ꯃꯐꯝꯁꯤꯗ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯂꯨꯍꯣꯡꯕꯗꯣ ꯌꯥꯕ ꯉꯝꯂꯣꯏꯅ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅ ꯂꯥꯛꯆꯕꯅꯤ ꯏꯐꯝꯗꯒꯤ ꯂꯥꯞꯈ꯭ꯔꯕ ꯃꯥꯕꯨ ꯁꯣꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯟꯗꯨꯅ ꯀꯔꯤꯒꯤ ꯑꯩꯕꯨ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯆꯥꯛ ꯍꯦꯟꯅ ꯍꯥꯞꯆꯤꯟꯕꯤꯔꯤꯕꯅꯣ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯋꯥꯁꯨ ꯑꯩꯅ ꯇꯥꯔꯦ ꯅꯪꯁꯨ ꯑꯩꯒꯤ ꯋꯥꯁꯦ ꯑꯃꯨꯛ ꯇꯥꯔꯣ ꯑꯩꯗꯤ ꯂꯨꯍꯣꯡꯕ ꯀꯥꯏꯕ ꯄꯥꯝꯗꯦ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯀꯨꯏꯔꯦ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯛꯄ ꯅꯪꯒꯤ ꯅꯃꯤ ꯑꯣꯏꯅ ꯅꯪꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯦꯟꯅꯖꯔꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕ ꯑꯩꯅꯤ ꯅꯪꯕꯨ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯊꯝꯅꯤꯡꯗꯦ ꯑꯩꯕꯨ ꯏꯀꯥꯏ ꯈꯪꯗꯕꯅꯤ ꯍꯥꯏꯒꯦꯁꯨ ꯍꯥꯏꯌꯣ ꯉꯁꯤꯁꯨ ꯊꯥꯗꯣꯏ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯛꯏ ꯊꯥꯗꯣꯏ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨꯗ ꯂꯩꯊꯣꯛꯇꯨꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯛꯂꯝꯃꯤ ꯊꯥꯗꯣꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯍꯔꯥꯎꯕ ꯑꯃꯗꯤ ꯀꯞꯅꯤꯡꯕ ꯑꯅꯤ ꯄꯨꯟꯁꯤꯟꯗꯨꯅ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯀꯧꯖꯔꯛꯂꯝꯃꯤ ꯊꯥꯃꯩꯔꯥꯕ ꯀꯔꯤꯅꯣ ꯑꯁꯤ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕꯁꯤꯕꯣ ꯑꯩꯒꯤꯁꯤꯕꯨ ꯃꯪꯂꯥ ꯅꯠꯇ꯭ꯔꯒ ꯇꯥꯏꯕꯪꯂꯥ ꯃꯪꯅꯗꯤ ꯊꯥꯗꯣꯏ ꯇꯥꯏꯕꯪꯅꯤ ꯊꯥꯗꯣꯏ ꯅꯪꯅ ꯂꯨꯍꯣꯡꯕꯁꯤ ꯌꯥꯕꯤꯌꯨ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ 이fam다 ನಂಗೆ ನುಸಿಬದು ಇರು ಥಾದೋಯ್ ಐಗಿ ನುಸಿಬದಿ ನಫamda ಪಿಗಿಬ ಕೊಯ್ರಿ ಥಾಮೈರಾಬ ಐಸು ನಂಬು ಥಮೈ ಸೇನ ನುಸಿ ನಂಗೆ ಸೇಂಗ ನುಸಿಬಮು ಐನ ಮಸಕ್ ಖಂಗ್ಲುಚ್ ಐಬ ಮುತ್ ngakpiyu ಐನ famda yam lankre lade masida nangi naral karisu leite adubu thatoi hausikti nang ai luhongbase dang yabiro ai isana yana luhongba yazari maira barauna asengba thatoi sengni ai isana yari ta maira ba asumna anidu wari tauringai kadomdaginu khangdi tondanga thombagadu tholaktuna thombana thadoi nasidi kupangna tharoidro amu kupangna thabiranu ko tondangnam nangna nahanmu kupangna thakibado mayam kapani ko chaka saw yadabani nangi kupakto naman kidana mairabana as noini sa garantai noini sidi tondangna yadi ko mi masadi nupini yabirakpadagi sakayam kakre ko
ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯊꯣꯏꯅꯨꯁꯨ ꯃꯇꯥ ꯊꯥꯗꯣꯏꯕꯨ ꯇꯨꯡꯂꯣꯝꯗꯩ ꯀꯣꯜꯂꯛꯇꯨꯅ ꯏꯇꯥ ꯅꯨꯡꯁꯤꯕꯤ ꯉꯁꯤꯗꯒꯤ ꯂꯣꯟꯅ ꯂꯣꯟꯅ ꯅꯨꯡꯁꯤ ꯃꯩꯁꯥ ꯈꯪꯂ ꯀꯞꯄꯗꯣ ꯀꯞꯂꯅꯨꯀꯣ ꯏ ꯊꯣꯏꯅꯣ ꯍꯥꯎꯅꯤ ꯏꯇꯥ ꯅꯨꯡꯁꯤꯕꯤ ꯉꯁꯤꯗꯤ ꯏꯇꯥꯒꯤ ꯅꯤꯡꯖꯕ ꯄꯨꯝꯕ ꯊꯨꯡꯂꯕ ꯅꯠꯇ꯭ꯔꯣ ꯏꯇꯥꯒ ꯂꯨꯍꯣꯡꯒꯗꯧꯔꯤ ꯃꯤꯁꯛꯁꯦ ꯇꯥ ꯃꯩꯔꯥꯕ ꯑꯣꯏꯔꯝꯂꯕꯅꯤꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯣ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯇꯣꯟꯗꯥꯡꯅ ꯊꯥꯗꯣꯏ ꯑꯩꯈꯣꯏ ꯏꯇꯥꯎꯒꯤ ꯃꯃꯤꯡ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯦꯡꯕꯁꯦ ꯃꯩꯔꯥꯉꯝꯕ ꯀꯧꯕꯅꯤꯀꯣ ꯃꯩꯔꯥꯕꯗꯨꯗꯤ ꯃꯥ ꯃꯁꯥꯅ ꯃꯊꯟꯇ ꯊꯣꯟꯖꯕ ꯃꯤꯡꯅꯤ ꯊꯥꯗꯣꯏ ꯏꯀꯥꯏꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯩ ꯊꯣꯝꯕꯅ ꯑꯗꯣ ꯅꯣꯏꯅꯤ ꯊꯨꯡꯅꯅꯕ ꯁꯤꯟꯕꯗ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯑꯆꯧꯕ ꯈꯨꯠ ꯌꯥꯎꯋꯦ ꯍꯥꯏꯕꯁꯦ ꯅꯣꯏꯅꯤꯗꯤ ꯈꯪꯉꯝꯃꯣꯏ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯅꯣꯏꯅꯤꯅ ꯂꯥꯏꯗꯧ ꯂꯥꯠꯄ ꯌꯥꯔꯤ ꯄꯣꯠꯅꯤ ꯑꯩꯅ ꯑꯩꯁꯤꯕꯨ ꯌꯥꯗ꯭ꯔꯣ ꯇꯣꯟꯗꯥꯡꯅ ꯌꯥꯏ ꯌꯥꯏ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯅꯣꯏꯅꯤ ꯊꯨꯡꯅꯕ ꯀꯥꯏꯗꯨꯗꯤꯅꯦ ꯑꯣꯏꯗ꯭ꯔ ꯋꯥꯅꯤ ꯑꯁꯤ ꯍꯥꯏꯅ ꯇꯣꯟꯗꯥꯡ ꯊꯣꯝꯕ ꯑꯃꯗꯤ ꯊꯣꯏꯅꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯤꯟꯗꯨꯅ ꯊꯣꯏꯅꯨꯅ ꯃꯩꯔꯥꯕꯗ ꯊꯥꯗꯣꯏꯅ ꯃꯥꯕꯨꯁꯨ ꯅꯨꯡꯁꯤꯔꯦ ꯍꯥꯏꯅ ꯍꯥꯏꯕꯤꯕ ꯃꯁꯤ ꯈꯪꯂꯛꯄꯗꯒꯤ ꯃꯩꯔꯥꯕꯅ ꯃꯃꯥꯗ ꯊꯥꯗꯣꯏꯕꯨ ꯃꯃꯧ ꯑꯣꯏꯅꯕ ꯍꯥꯏꯕ ꯆꯠꯅꯕ ꯊꯥꯗꯣꯏꯅ ꯃꯥꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯗꯨ ꯃꯩꯔꯥꯕꯅꯤ ꯈꯪꯗꯕꯅ ꯂꯨꯍꯣꯡꯕꯗꯨ ꯄꯥꯝꯗꯦꯅ ꯃꯇꯥꯗ ꯍꯥꯏꯕꯗꯒꯤ ꯊꯣꯏꯅꯨꯅ ꯊꯑꯣꯏꯅ ꯊꯥꯗꯣꯏ ꯑꯃꯗꯤ ꯃꯩꯔꯥꯕ ꯎꯅꯍꯟꯗꯨꯅ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯄꯨꯝꯕ ꯐꯣꯡꯗꯣꯛꯅꯕ ꯁꯤꯟꯕꯤꯕꯁꯤꯡ ꯑꯗꯨ ꯍꯥꯏꯔꯛꯂꯝꯃꯤ ꯃꯩꯔꯥꯕꯅ ꯏꯇꯥꯎ ꯊꯣꯝꯕ ꯏꯇꯥꯎ ꯇꯣꯟꯗꯥꯡ ꯊꯣꯏꯅꯣ ꯅꯈꯣꯏ ꯌꯨꯝꯒꯤ ꯂꯃꯟ ꯇꯣꯟꯁꯤꯟꯖꯔꯤ ꯅꯈꯣꯏ ꯂꯩꯔꯝꯕꯅ ꯑꯩꯅ ꯊꯥꯗꯣꯏꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯖꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯍꯔꯥꯎ ꯐꯣꯡꯗꯣꯛꯂꯤ ꯊꯣꯝꯕꯅ ꯏꯁ ꯌꯥꯔꯦ ꯏꯇꯥꯎ ꯃꯩꯔꯥꯕ ꯅꯪꯒꯤ ꯋꯥꯗꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯑꯩꯅꯦ ꯃꯌꯥꯝ ꯄꯨꯂꯞ ꯄꯨꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯀꯩꯅꯣꯝꯇ ꯍꯥꯏꯖꯍꯧꯒꯦ ꯃꯩꯔꯥꯕꯅ ꯀꯔꯤ ꯋꯥꯅꯣ ꯏꯇꯥꯎ ꯊꯣꯝꯕꯅ ꯍꯥꯏꯒꯦ ꯍꯥꯏꯗꯨꯕꯣ ꯑꯩꯉꯣꯟꯗ ꯍꯦꯛ ꯇꯥꯌꯣ ꯏꯇꯥꯎꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯍꯩꯄꯥꯒꯁꯤꯡ ꯅꯪꯉꯣꯟꯗ ꯅꯠꯇꯤꯌꯦ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯊꯣꯏꯅꯨꯗꯅꯤ ꯊꯣꯏꯅꯣ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯕꯤꯔꯣ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤ ꯑꯁꯤꯕꯨ ꯃꯤ ꯃꯃꯥꯡꯁꯤꯗ ꯋꯥꯅꯤꯅ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ ꯑꯩꯁꯨ ꯃꯣꯏ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯅꯩꯔꯤꯅꯤ ꯀꯩꯅꯣ ꯑꯗꯣ ꯅꯪ ꯀꯩ ꯈꯜꯂꯤꯒꯦ ꯑꯩꯅ ꯍꯥꯏꯗꯣ ꯌꯥꯅꯤ ꯌꯥꯔꯣꯏ ꯆꯠ ꯍꯥꯏꯔꯣ ꯅꯪꯅ ꯌꯥꯔꯁꯨ ꯌꯥꯗ꯭ꯔꯁꯨ ꯑꯩꯅꯅꯦ ꯑꯗꯨꯝ ꯐꯥꯔꯅꯤ ꯅꯪꯗꯤ ꯆꯣꯍꯦ ꯂꯋꯥꯏ ꯂꯦꯝꯐꯨꯗꯨꯗ ꯀꯤꯟ ꯍꯦꯛ ꯁꯨꯊꯔꯛꯀꯅꯤ ꯍꯣꯏꯁꯦ ꯀꯤꯟꯅ ꯁꯨꯒꯦꯔꯥ ꯈꯣꯡꯄꯥꯛꯅ ꯊꯥꯒꯦꯔꯥ ꯈꯣꯡꯄꯥꯛꯅ ꯀꯥꯎꯒꯦꯔꯥ ꯅꯪ ꯑꯄꯥꯝꯕ ꯇꯧꯕꯗꯅꯦ ꯑꯩ ꯀꯩꯝ ꯍꯥꯏꯔꯣꯏꯅꯦ ꯑꯗꯣ ꯑꯩꯒꯤ ꯄꯥꯎꯈꯨꯝꯗꯣ ꯄꯤꯔꯣ ꯍꯣ ꯑꯩꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯌꯥꯖꯔꯤ ꯑꯁ ꯑꯗꯨꯅꯤꯗꯅ ꯃꯩꯔꯥꯕꯒ ꯊꯥꯗꯣꯏꯒ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯍꯣꯡꯗꯣꯛꯑꯁꯤ ꯇꯣꯟꯗꯥꯡꯅ ꯑꯣ ꯑꯩ ꯈꯛꯇ ꯉꯥꯏꯍꯧꯔꯕ ꯅꯨꯄꯤ ꯐꯪꯗ꯭ꯔꯤꯁꯦ ꯑꯩꯁꯨ ꯅꯨꯄꯤ ꯑꯃ ꯊꯤꯗꯕ ꯌꯥꯗꯦ ꯑꯩ ꯆꯠꯂꯦ ꯅꯨꯄꯤ ꯊꯤꯕ ꯅꯣꯏ ꯑꯅꯤꯗꯒꯤꯅꯦ ꯑꯩꯅ ꯍꯥꯟꯅ ꯍꯣꯡꯗꯣꯏꯅꯤ ꯌꯦꯡꯉꯣ ꯑꯁꯤ ꯍꯥꯏꯅ ꯆꯦꯟꯗꯨꯅ ꯆꯠꯈꯤ ꯃꯌꯥꯝꯗꯨ ꯇꯣꯟꯗꯥꯡꯒꯤ ꯃꯇꯧꯗꯨ ꯅꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯃꯩꯔꯥꯕ ꯑꯃꯗꯤ ꯊꯥꯗꯣꯏ ꯆꯥꯎꯅ ꯂꯨꯍꯣꯡꯈꯤꯔꯝꯃꯤ ꯃꯩꯔꯥꯕ ꯃꯥꯅ ꯊꯥꯗꯣꯏꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕꯅ ꯄꯣꯠꯂꯣꯏꯗ ꯊꯥꯗꯣꯏꯕꯨ ꯃꯥꯒꯤ ꯑꯣꯏꯕ ꯐꯪꯖꯈꯤ ꯑꯗꯨꯒ ꯊꯥꯗꯣꯏꯕꯨ ꯃꯤꯔꯥꯏꯔꯨꯕ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯂꯣꯌꯥꯗꯤ ꯂꯩꯔꯥꯡꯅꯁꯨ ꯃꯤꯔꯥꯏꯕꯤꯔꯝꯗꯨꯅ ꯅꯤꯡꯉꯝꯗꯅ ꯂꯦꯟꯈꯤꯔꯝꯃꯤ